Ngasi Story Collection na mayamda khudol tamjagadoriba tentakpa wari asigi maming Ningamdraba Thawai. Wari asida saktam langliba singdi John, Linthoi, Vidyalakshmi, Chan amasung John Dip. Video editor Rohit Lais, music editor Jamson KH. Wari asibu khud thabirakpana Thoibi Leima. Wari asi pathokcharakpa matamda soikilan khiba yaurabasu viewers khudingmakna ngakpinaba haijari. Ayuk anganbani ningthamtha changakpagi ayingba nungsitna isada yairari. Asangba mana masing singna isang sangna hauri. Ingkholdusu pagchaw chawbadi nate. Adubu makhal suna awat palaita hauri. Yumdusu piktak chengtak rasi laina sai. Yumdugi awang thangba nakaldana maroi na pakpina laiteng oy sang na thari. Makha thangbadana laikhal suraba lairang singna maning tam na hai na humna laisat tamli. Yengbada asuki matik fazai. Ibe chawbisu masamau sengdok paloiraduna duk thangmai thadoi. Aduga makhutta polang ama pairaduna ingkholda changai. Tanja aduda pakchawsu labukta chatlubra makhongdusu laikhomna haifettei makhut yetana lu amasu pairi makhut oidana steel gi baltin macha amasu yali. Ay mama, taribo mama, nga simta loksilo laune. Haudong singsina marol ama, ngakta mikubam da yakaba yade. Ibe chawbi ingkholda hangam heklambadagi mapuroibana kaubadu taraduna prap lai. Moy baba, nga bu kyam changamge ngasidi mina amta kaithok amdrabro. Masidi kaithok amdaba mali. Luce masi imta lengamdre. Se loksilo. Wasi haramduna pakchaw ukri lairiba domda chatkre. Ibe chawbi imungda onsinduna machanupi bu kaurai. Hi, ibema, henthoi, tabro, mapandam ta thola ulaw ne. Henthoi taha chentorai. Ima, kai haige. Se, nga se pusilu, aduga ne, phajana khandok amo. Ima hangam khara heklakke, aduga nga macha singduga ne thongnanaba. Hoi ma. Ngai khone he, nabung dubu hogat khrabro. Hogakre. Fare. Asi haramduna ibe chawbisu ingkholomda mamai onsinkre. Henthoi kitchen da changai aduga nga do kompak amada haidoktuna achaw macha khandoi. Chinglen su machan bu kauduna changai. Chan. Taton, kai haige. Imadi. Ingkholda hangam hekpa changkhibane. Nga mayam sini. Baba so halakrabo. Henthoi mabunggi mari hairak iba wadu tingak yengduna. Hoi, halae. Namu ngarang aina stita waramba purito takrabo. Takrabane. Aduga tatongi gordes da yalamidudi. Aduni dana maram mukrabi sene. Saktabu khara thijabe wanida. Henthoi du machin pairapna. Yare. Tatongi wado ayam saungningi ko. Thabak tawramdaidana chan kauni. Tawloiragana amuksu sidarakani. Hey, adudi aina phagi tawbani hairedana. Santipur haribu kunsidabu aigi jan muk masak phajaba larik heiba marmuk pu kanabu leirigine. Yang wareda thagala tiki pizabiranu. Nokfet tawi henthoi. Ado tatwa Purika stita aga yamnana chatoidubu inama unarudoira. Chalo he, kadai dina namano, lalaksida. Henthoi nokamba maithongdu khajik hanjili. Mataududa chinglen machangi manakta khara changsinduna phamai. Chan, kedoroge tumin lai kaituna. Tatwa, chingkhong chingya nakna leibasingse
ꯀꯨꯀꯤꯅ ꯂꯣꯏꯅ ꯂꯥꯟꯗꯥꯕ ꯍꯧꯔꯦ ꯍꯥꯏꯗꯥꯏꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯁꯨ ꯌꯧꯔꯛꯑꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯇꯥꯇꯣꯟ ꯆꯤꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯆꯟꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤꯅꯦ ꯌꯧꯔꯛꯑꯣꯏ ꯅꯕꯨꯡ ꯑꯩꯈꯣꯏ ꯃꯌꯥꯝꯅꯅꯦ ꯈꯨꯟ ꯉꯥꯏꯁꯤꯗꯤ ꯇꯥꯇꯣꯟ ꯅꯣꯏꯗꯤ ꯐꯖꯅ ꯇ꯭ꯔꯦꯅꯤꯡꯁꯨ ꯇꯧꯗꯦ ꯀꯨꯀꯤꯁꯤꯡꯗꯤ ꯇ꯭ꯔꯦꯅꯤꯡꯁꯨ ꯐꯖꯅ ꯇꯧꯏ ꯍꯥꯏ ꯈꯨꯠꯂꯥꯏꯁꯨ ꯑꯐ ꯑꯐꯕ ꯄꯥꯏ ꯍꯥꯏꯅꯔꯤꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯇ꯭ꯔꯦꯅꯤꯡ ꯐꯖꯅ ꯇꯧꯔꯤꯅꯦ ꯑꯉꯥꯎꯕꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇꯅꯤ ꯅꯍꯥꯟ ꯃꯣꯏꯒꯤ ꯃꯤ 5 ꯁꯤꯔꯤꯗꯣ ꯑꯦ ꯑꯗꯨꯗ ꯇꯥꯇꯣꯟ ꯅꯪꯁꯨ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯔꯤꯅꯦ ꯑꯗꯣ ꯏꯃꯥꯗꯗꯤ ꯍꯥꯏꯔꯨꯅꯨꯀꯣ ꯇꯥꯇꯣꯟ ꯑꯗꯨꯗꯤ ꯏꯃꯥꯗ ꯅꯠꯇꯦ ꯑꯩꯁꯨ ꯌꯥꯅꯤꯡꯗꯦ ꯑꯩꯈꯣꯏꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯌꯥꯝꯗꯦ ꯏꯕꯥꯅꯤ ꯈꯛꯇꯅꯤ ꯇꯥꯇꯣꯟ ꯑꯃ ꯃꯥꯡꯈꯤꯕꯗ ꯑꯩꯁꯨ ꯂꯩꯕ ꯉꯝꯃꯣꯏ ꯑꯩ ꯑꯃ ꯃꯥꯡꯈ꯭ꯔꯁꯨ ꯇꯥꯇꯣꯟ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯆꯤꯡꯂꯦꯟ ꯃꯆꯟꯒꯤ ꯋꯥꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯨꯠꯇꯨꯅ ꯃꯆꯟꯒꯤ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯜꯂꯛꯏ꯫ ꯏꯆꯟ ꯑꯗꯨ ꯋꯥꯗꯣ ꯃꯇꯨꯡ ꯃꯅꯥꯎꯗ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯇꯥꯇꯣꯟ ꯇꯥꯕ ꯉꯝꯗꯦꯕ ꯑꯩꯗꯤ ꯏꯆꯟꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯩꯗꯧꯕꯩ ꯆꯠꯇꯣꯏꯅꯣ ꯅꯪꯁꯨ ꯇꯥꯇꯣꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏ ꯑꯗꯣ ꯌꯨꯝꯗꯤ ꯄꯥꯟꯒꯅꯨ ꯍꯥꯏꯔꯣꯏꯀꯣ ꯋꯥꯁꯦ ꯍꯥꯏꯔꯒ ꯆꯤꯡꯂꯦꯟ ꯃꯆꯟꯗ ꯌꯦꯡꯉꯒ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯍꯦꯟꯊꯣꯏ ꯏꯀꯥꯏꯔꯞ ꯇꯧꯅ ꯇꯥꯇꯣꯟ ꯅꯪ ꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨꯅ ꯃꯕꯨꯡꯗ ꯁꯦꯠ ꯁꯦꯠ ꯊꯥꯔꯛꯏ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯅꯣꯛꯏ꯫ ꯇꯁꯦꯡꯅ ꯉꯥꯎꯒꯅꯤ ꯉꯥꯎꯐꯝꯁꯨ ꯊꯣꯛꯏ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯅ ꯃꯕꯨꯡ ꯃꯆꯟ ꯑꯅꯤꯗꯣ ꯑꯃ ꯍꯦꯛ ꯀꯥꯏꯅꯕꯗ ꯀꯔꯝꯅꯗꯤ ꯉꯥꯎꯔꯣꯏ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯂꯩꯔꯝꯈꯤꯗ꯭ꯔꯥꯅꯦ ꯑꯁꯨꯝꯅ ꯃꯕꯨꯡ ꯃꯆꯟꯒꯤ ꯅꯨꯡꯁꯤꯕ ꯊꯥꯖꯗꯦ ꯍꯥꯏꯁꯤꯔꯅꯦ ꯍꯥꯏꯔꯣꯏꯗ ꯏꯃꯨꯡ ꯈꯔꯗꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯁ ꯌꯥꯔꯦꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯏꯃꯥꯅ ꯍꯪꯒꯥꯝ ꯍꯦꯛꯄ ꯆꯪꯈꯤꯕꯅꯦ ꯑꯗꯨꯒ ꯉꯥ ꯃꯆꯥꯁꯤꯡꯁꯤꯒ ꯊꯣꯡꯗꯣꯏꯅꯦ ꯑꯦ ꯅꯪꯅ ꯊꯣꯡꯗꯣꯏꯔꯣ ꯊꯣꯡꯗꯣꯏꯅꯦ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯏꯕꯦꯆꯥꯎꯕꯤꯁꯨ ꯍꯪꯒꯥꯝ ꯄꯣꯂꯥꯡꯗꯨ ꯄꯥꯏꯗꯨꯅ ꯆꯪꯉꯛꯏ꯫ ꯍꯥꯏ ꯀꯔꯤꯅꯣꯅꯦꯍꯦ ꯅꯈꯣꯏ ꯑꯅꯤꯅ ꯂꯥꯡꯉꯤ ꯃꯌꯥꯝꯗꯨꯕꯣ ꯊꯣꯡꯒꯥꯜ ꯐꯥꯎ ꯇꯥꯏꯌꯦ ꯋꯥꯅꯤ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗꯀꯣ ꯅꯈꯣꯏ ꯑꯅꯤꯁꯦ ꯆꯤꯡꯂꯦꯟꯅ ꯇꯥꯞ ꯑꯣꯛꯂꯛꯏ꯫ ꯏꯃꯥ ꯑꯩꯈꯣꯏ ꯁꯟꯒꯤ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯕꯅꯤꯀꯣ ꯆꯥꯛꯀ ꯊꯣꯡꯍꯜꯂꯨꯔꯅꯣ ꯍꯥꯏꯁꯤꯅꯤ ꯏꯃꯥꯅ ꯑꯗꯨꯝ ꯊꯣꯡꯉꯣꯕ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯊꯣꯡꯒꯦꯅꯦ ꯑꯗꯨꯗ ꯏꯔꯥꯡ ꯃꯇꯥꯁꯤꯗꯅꯦ ꯑꯦꯛꯖꯥꯝꯕꯨ ꯊꯥꯕ ꯌꯥꯒꯤꯗ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯌꯥꯔꯁꯨ ꯀꯔꯤꯅꯣ ꯃꯣꯏꯅ ꯏꯗꯧꯔꯤꯁꯤꯕꯣ ꯂꯥꯏꯔꯤꯛꯇꯤ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯝꯁꯨ ꯇꯝꯗꯅ ꯏꯕꯦꯆꯥꯎꯕꯤ ꯃꯆꯥꯅꯨꯄꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯛꯏ꯫ ꯑꯗꯣ ꯏꯕꯨꯡꯉꯣ ꯂꯥꯏꯔꯤꯛꯅ ꯂꯥꯏꯔꯤꯛ ꯑꯣꯏꯈ꯭ꯔꯦ ꯅꯪꯅ ꯃꯤꯇꯤꯡꯗ ꯉꯥꯡꯉꯤꯕ ꯋꯥ ꯃꯌꯥꯝꯗꯣ ꯇꯥꯕꯗꯅꯦ ꯏꯃꯥꯗꯤ ꯂꯩꯐꯝꯒ ꯈꯪꯗꯦꯗ ꯅꯪꯕꯨ ꯑꯗꯨꯒꯨꯝꯕꯗꯣ ꯑꯃꯠꯇ ꯌꯥꯎꯔꯅꯨ ꯀꯩꯗꯧꯒꯦ ꯏꯅꯥꯛꯇ ꯍꯦꯛ ꯂꯩꯔꯤꯈꯩꯗꯤꯅꯦ ꯏꯆꯥꯁꯦ ꯁꯤꯔꯣꯏ ꯅꯥꯔꯣꯏꯗꯒꯨꯝ ꯍꯦꯛ ꯈꯜꯂꯤ ꯍꯦꯛ ꯂꯥꯞꯊꯣꯛꯈꯤꯕꯗꯅꯦ ꯏꯁꯥꯁꯦ ꯂꯩꯐꯝ ꯆꯥꯐꯝꯒ ꯑꯃꯠꯇ ꯈꯪꯗꯦꯗ ꯏꯃꯥ ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯒꯅꯨꯗ ꯁꯤꯌꯣꯅꯕꯨ ꯂꯥꯛꯑꯗꯤ ꯆꯦꯟꯗꯅꯒ ꯍꯤꯡꯒꯗꯕ ꯅꯠꯇꯦꯗ ꯆꯨꯔꯤ ꯇꯥꯐꯝꯗꯐꯥꯎ ꯈꯨꯗꯤ ꯊꯤꯔ ꯑꯗꯨꯝ ꯁꯤꯔꯤꯗꯨꯅꯤ ꯏꯃꯥ ꯍꯣꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯆꯥꯁꯤꯡꯁꯤ ꯐꯥꯖꯤꯟꯅꯔꯗꯤ ꯏꯃꯥ ꯂꯩꯕꯥꯛꯁꯤꯗꯤ ꯀꯅꯥꯅ ꯉꯥꯛꯀꯅꯤ ꯃꯤꯅ ꯑꯗꯨꯝ ꯈꯨꯗꯨꯝ ꯆꯟꯈꯤꯕ ꯇꯥꯕꯅꯤ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯃꯪꯒꯣꯜ ꯑꯣꯏꯅꯅꯦ ꯅꯆꯥꯅ ꯆꯠꯄꯗ ꯄꯣꯔ ꯑꯗꯨꯝ ꯄꯤꯕꯤꯌꯨ ꯑꯗꯣ ꯑꯩꯅ ꯃꯤꯇꯤꯡꯗ ꯋꯥ ꯉꯥꯡꯉꯤꯗꯨꯁꯨ ꯉꯥꯡꯗꯕ ꯌꯥꯗꯗꯅ ꯉꯥꯡꯉꯤꯅꯤ ꯚꯥꯞ ꯌꯥꯝ ꯇꯥꯗꯕ ꯌꯥꯎꯋꯦꯕ ꯑꯩꯈꯣই ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯤ ꯏꯕꯦꯆꯥꯎꯕꯤ ꯄꯥꯈꯠꯆꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯗꯣ ꯅꯪꯅ ꯂꯣꯏꯅ ꯁꯦꯝꯗꯣꯛꯄꯗꯤ ꯉꯝꯃꯣꯏꯗꯅ ꯆꯤꯡꯂꯦꯟ ꯃꯃꯥꯗ ꯀꯣꯟꯗꯨꯅ ꯏꯃꯥ ꯑꯗꯨꯕꯨꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯝꯗꯣꯛꯄ ꯉꯝꯗꯣꯏꯅꯣ ꯏꯁꯥꯗ ꯄꯥꯜꯂꯤꯕ ꯈꯣꯡ ꯈꯨꯠꯁꯤ ꯐꯥꯎꯕ ꯁꯥꯡꯕ ꯇꯦꯟꯕ ꯃꯥꯟꯅꯗ꯭ꯔꯤꯕꯁꯤꯅꯤ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯕꯨ ꯁꯦꯝꯗꯣꯛꯄ ꯉꯝꯃꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯒꯤ ꯃꯇꯝꯗꯤ ꯅꯠꯇ꯭ꯔꯦꯗꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯕ ꯈꯔꯗꯤ ꯇꯧꯒꯗꯕ ꯅꯠꯇ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯇꯥꯔꯤꯕ ꯍꯦꯟꯊꯣꯏ ꯃꯕꯨꯡꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯖꯔꯛꯏ꯫ ꯇꯥꯇꯣꯟ ꯍꯥꯎꯅꯦ ꯅꯪ ꯍꯌꯦꯡꯗꯒꯤ ꯈꯨꯟ ꯉꯥꯛꯄ ꯆꯠꯄ ꯌꯥꯔꯔꯣꯏ ꯆꯤꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯁꯨ ꯅꯠꯇꯕ ꯃꯤꯒꯤ ꯂꯝ ꯑꯔꯥꯞ ꯑꯔꯥꯞꯄꯗ ꯆꯠꯂꯤꯗꯣ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦꯕ ꯇꯥꯇꯣꯟ ꯀꯩꯝ ꯇꯧꯔꯣꯏꯕꯅꯤ ꯅꯪꯕꯣ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯂꯝꯗ ꯆꯠꯂꯤꯁꯦ ꯏꯈꯨꯠ ꯂꯥꯟꯊꯣꯛꯑꯒ ꯃꯤꯈꯨꯠ ꯂꯥꯟꯊꯣꯔꯛꯑꯦ ꯑꯗꯨꯅꯤ ꯍꯌꯦꯡ ꯑꯩꯈꯣꯏ ꯈꯨꯟꯗ ꯊꯣꯛꯄꯗꯁꯨ ꯃꯣꯏ ꯂꯣꯏꯅ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯔꯦꯁꯦ
ꯑꯗꯨꯏ ꯋꯥꯗꯣ ꯇꯣꯛꯁꯦꯕ ꯆꯠꯂꯣ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯄꯥꯊꯣꯛꯔꯣ 12ꯅꯤꯀꯣ ꯅꯪꯅ ꯊꯥꯗꯣꯏꯁꯦ ꯐꯥꯒꯤ ꯅꯠꯇꯦꯀꯣ ꯍꯦꯟꯊꯣꯏꯁꯅꯥ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯆꯤꯟ ꯄꯩꯔꯞꯅ ꯁꯧꯔꯥꯡ ꯅꯨꯔꯥꯡ ꯆꯪꯈꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯌꯦꯡꯅꯔꯒ ꯅꯣꯛꯍꯧꯏ ꯄꯛꯆꯥꯎꯁꯨ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯑꯥꯏ ꯑꯆꯧꯕ ꯉꯁꯤꯗꯤ ꯅꯪ ꯆꯠꯊꯣꯛꯔꯣꯏꯗ꯭ꯔꯥ ꯕꯕꯥ ꯆꯠꯇꯣꯏꯅꯦ ꯑꯗꯣ ꯆꯠꯂꯁꯨ ꯅꯤꯡꯊꯤꯅ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟꯕꯨ ꯐꯖꯅ ꯈꯨꯔꯨꯝꯃꯒ ꯆꯠꯂꯨ ꯑꯩꯈꯣꯏꯒꯤꯗꯤ ꯆꯤꯔꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯆꯪꯖꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯍꯣꯏ ꯍꯣꯏ ꯕꯕꯥ ꯑꯗꯣ ꯉꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯂꯝꯗ ꯆꯠꯄ ꯇꯥꯔꯕ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯈꯪꯗ꯭ꯔꯤ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔ ꯍꯥꯏꯔꯛꯀꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯏꯕꯦꯆꯥꯎꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯑꯩ ꯃꯃꯥ ꯅꯪꯁꯨ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯔꯣꯗꯅ ꯅꯆꯥꯅꯨꯄꯥꯁꯦ ꯐꯣꯟꯒ ꯇꯧꯔꯛꯑꯗꯤ ꯆꯥꯛ ꯆꯥꯗꯕꯤꯗꯅ ꯍꯦꯛꯇ ꯆꯦꯟꯈꯤꯗꯣꯏꯁꯦ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯖꯈ꯭ꯔꯕ ꯂꯥꯟꯁꯦ ꯃꯥ ꯌꯥꯎꯗꯗꯤ ꯌꯥꯗꯕꯗꯨ ꯉꯥꯏꯔꯦ ꯇꯧꯔꯤꯁꯦ ꯆꯤꯡꯂꯦꯟ ꯃꯄꯥꯒꯤ ꯀꯣꯆꯤ ꯊꯥꯡꯕ ꯋꯥꯉꯥꯡꯗꯨꯗ ꯇꯨꯃꯤꯟ ꯅꯣꯟꯊꯗꯨꯅ ꯂꯩ ꯋꯥꯗꯤ ꯉꯥꯡꯗꯦ ꯏꯕꯦꯆꯥꯎꯕꯤꯅ ꯑꯃꯨꯛ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯊꯤꯗꯧꯗ ꯉꯥꯏꯔꯕꯅꯤ ꯆꯥꯛꯀ ꯊꯣꯡꯕ ꯆꯪꯗ꯭ꯔꯦꯗ ꯏꯁꯥꯁꯦ ꯎꯏꯔ ꯎꯏꯔꯒ ꯊꯣꯡꯕꯗꯣ ꯌꯧꯔꯕꯅꯤ ꯃꯤꯠꯀ ꯄꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯨꯅꯤꯅꯦ ꯇꯧꯔꯤꯁꯦ ꯆꯥꯡ ꯅꯥꯏꯅ ꯇꯨꯝꯕ ꯆꯥꯕ ꯇꯧꯗ꯭ꯔꯕꯅꯤꯅ ꯅꯁꯥꯗꯨꯁꯨ ꯑꯗꯨꯝ ꯁꯣꯛꯂꯛꯄ ꯇꯥꯕꯅꯤ ꯅꯨꯃꯤꯗꯥꯡꯗꯅ ꯃꯩꯔꯥ ꯊꯣꯛꯇꯨꯅ ꯂꯩꯔꯦ ꯐꯔꯦ ꯐꯔꯦ ꯆꯥꯛꯁꯤ ꯆꯥꯊꯣꯛꯑꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯅꯨꯡꯊꯤꯜ ꯇꯨꯝꯕ ꯇꯥꯔꯦꯗꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯌꯥꯏꯆꯦꯟꯕ ꯆꯤꯡꯂꯦꯟꯗ ꯀꯣꯜ ꯇꯧꯔꯛꯏ 2-3ꯂꯛ ꯇꯧꯔꯕ ꯇꯨꯡꯗ ꯍꯦꯟꯊꯣꯏꯅ ꯄꯥꯏꯈꯠꯂꯛꯏ ꯍꯦꯜꯂꯣ ꯐꯥꯎꯕ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯑꯁꯣꯝꯗꯒꯤ ꯌꯥꯏꯆꯦꯟꯕꯅ ꯂꯥꯛꯊꯔꯛꯏ ꯀꯩꯅꯣ ꯐꯣꯟꯒꯁꯤꯅ ꯄꯥꯛꯅ ꯄꯥꯏꯗꯕꯤꯒ ꯇꯧꯔꯤꯗꯨꯅ ꯌꯥꯝ ꯗꯤꯃꯥꯟꯂꯣ ꯍꯦꯟꯊꯣꯏ ꯂꯠ ꯂꯠ ꯇꯧꯅ ꯗꯥꯌꯥꯏꯆꯦꯟꯕ ꯑꯩꯅꯦ ꯍꯦꯟꯊꯣꯏꯅꯦ ꯑꯩꯈꯣꯏ ꯇꯥꯇꯣꯟꯗꯣ ꯂꯧꯕꯨꯛꯇ ꯕꯕꯥꯒ ꯆꯠꯈꯤꯌꯦ ꯐꯣꯟꯁꯦ ꯆꯥꯔꯖ ꯇꯧꯔꯒ ꯂꯩꯔꯝꯃꯦ ꯑꯗꯨꯗ ꯑꯩꯅ ꯄꯥꯏꯔꯛꯄꯅꯦ ꯑꯩꯈꯣꯏ ꯇꯥꯇꯣꯟ ꯀꯧꯔꯨꯁꯣꯔꯥ ꯌꯥꯏꯆꯦꯟꯕ ꯃꯈꯨꯠꯅ ꯃꯁꯝꯗꯣ ꯍꯥꯏꯒꯠꯇꯨꯅ ꯏꯔꯥꯡ ꯄꯨꯕ ꯃꯤꯅꯣꯛ ꯑꯃ ꯇꯝꯃꯤ ꯌꯥꯔꯦꯗ ꯑꯩꯗꯤ ꯅꯪꯅ ꯄꯥꯏꯔꯛꯄꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ ꯀꯩ ꯍꯥꯏꯕꯅꯣ ꯗꯥꯌꯥꯏꯆꯦꯟꯕ ꯑꯩ ꯇꯥꯍꯧꯗ꯭ꯔꯦ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯅꯪꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯁꯨꯝ ꯌꯦꯡꯉꯝꯕꯅꯦ ꯑꯗꯣ ꯅꯣꯏ ꯇꯥꯇꯣꯟꯗꯤ ꯂꯥꯟ ꯆꯠꯇ꯭ꯔꯕꯣ ꯆꯠꯂꯤꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯗꯤ ꯄꯥꯛꯅ ꯆꯠꯇꯦ ꯅꯨꯃꯤꯗꯥꯡꯗꯅ ꯑꯣꯏꯅ ꯑꯌꯥꯝꯕ ꯆꯠꯂꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯅ ꯏꯔꯥꯡ ꯈꯔ ꯍꯟꯊꯕ꯭ꯔꯣ ꯍꯟꯊꯗꯦꯗ ꯍꯧꯖꯤꯛꯇꯁꯨ ꯑꯩꯈꯣꯏ ꯃꯥꯍꯣꯏ ꯆꯠꯈꯤꯗ ꯉꯥꯏꯔꯤꯌꯦ ꯑꯁ ꯅꯣꯏ ꯇꯥꯇꯣꯟꯗꯤꯅꯦ ꯃꯀꯨꯅꯤꯅ ꯅꯨꯡꯗꯥꯡꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯑꯉꯥꯟꯕꯗ ꯆꯠꯇ꯭ꯔꯤꯗꯣ ꯍꯦꯟꯊꯣꯏꯁꯅꯥ ꯃꯈꯣꯜ ꯈꯖꯤꯛ ꯊꯣꯛꯅ ꯅꯣꯛꯏ ꯍꯣꯔꯦꯟ ꯅꯣꯏ ꯇꯥꯇꯣꯟ ꯂꯥꯛꯑꯒꯅꯦ ꯅꯣꯏꯗ ꯌꯥꯏꯆꯦꯟꯕꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦꯅ ꯍꯥꯏꯅ ꯇꯝꯃꯨꯀꯣ ꯇꯝꯒꯦ ꯑꯗꯨꯁ ꯅꯪ ꯍꯧꯖꯤꯛ ꯌꯨꯝꯗ ꯅꯥꯇꯟꯗ ꯂꯩꯕ꯭ꯔꯣ ꯍꯣꯏ ꯂꯩꯌꯦ ꯀꯤꯖꯗ꯭ꯔꯣ ꯀꯤꯗꯦꯗ ꯀꯩꯗꯧꯕꯩ ꯀꯤꯗꯣꯏꯅꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯌꯧꯔꯛꯇ꯭ꯔꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯊꯣꯡ ಫಜನ ꯂꯣꯟꯁꯤꯜꯂꯒ ಫಜನ ꯂꯩꯌꯨꯀꯣ ꯑꯗꯣ ꯗꯥꯌꯥꯏꯆꯦꯟꯕ ꯅꯪ ꯃꯅꯤꯄꯨꯔꯗ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯇꯣꯏꯅꯣ ꯅꯣꯏꯗꯤ ꯑꯥꯗ ꯏꯔꯥꯡ ꯌꯥꯎꯗꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯅꯦ ꯑꯁ ꯀꯗꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯗꯣꯏꯅೋ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯃꯩ ꯀꯟꯅ ꯆꯥꯛꯇꯅ ꯂꯩꯔꯒ ꯑꯩꯁꯨ ꯅꯦꯛꯁ ꯋꯤꯛꯇꯗꯤ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯒ ꯅꯣꯏ ꯇꯥꯇꯣꯟꯒ ꯄꯥꯔꯒꯅꯦ ꯂꯥꯟ ꯌꯥꯎꯗꯣꯏꯅꯤ ꯑꯦ ꯗꯥꯌꯥꯏꯆꯦꯟꯕ ꯂꯥꯟꯒ ꯌꯥꯎꯒꯅꯨ ꯑꯩꯈꯣꯏ ꯇꯥꯇꯣꯟꯗꯁꯨ ꯂꯥꯟ ꯆꯠꯇꯅꯕ ꯗꯥꯌꯥꯏꯆꯦꯟꯕꯅ ꯊꯦꯝꯃꯒ ꯈꯔ ꯍꯥꯏꯕꯤꯌꯣ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯗꯤ ꯌꯥꯗ꯭ꯔꯦꯕ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯝ ꯌꯥꯎꯕꯁꯤꯗ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯀꯩꯗꯧꯕꯩ ꯄꯥꯈꯠꯂꯤꯅꯣ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯝꯃꯒꯦ ꯐꯔꯦ ꯐꯔꯦ ꯊꯝꯃꯣ ꯊꯝꯃꯣ ꯑꯗꯣ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯍꯣꯏ ꯑꯗꯣ ꯏꯟꯊꯣꯏ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯗꯧ ꯂꯩꯀꯣ ꯍꯦꯟꯊꯣꯏ ꯋꯥ ꯃꯈꯥ ꯇꯥꯍꯟꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯂꯤ ꯌꯥꯏꯆꯦꯟꯕꯁꯨ ꯊꯤꯛ ꯊꯤꯛ ꯅꯣꯛꯑꯒ ꯃꯊꯟꯇ ꯁꯣꯜꯍꯧꯏ ꯑꯁ ꯃꯁꯛꯇꯤ ꯐꯖꯕꯅꯤꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯩꯅ ꯃꯁꯥ ꯇꯥꯗꯅ ꯂꯨꯝꯃꯤꯉꯩꯁꯤꯗ ꯅꯥꯔꯣꯟꯗ ꯑꯃꯅ ꯑꯃꯨꯛ ꯁꯠꯈꯤꯗꯅ ꯇꯣꯛꯀꯅꯤꯀꯣ ꯑꯁ ꯂꯥꯟꯒ ꯂꯥꯏꯔꯤꯗ ꯑꯩ ꯌꯥꯝ ꯊꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯑꯁ ꯑꯩꯅ ꯈꯜꯂꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯅꯦ ꯃꯕꯨꯡ ꯇꯤꯟꯅꯔꯒ ꯃꯆꯟ ꯀꯣꯏꯕꯁꯤꯕꯨ ꯍꯦꯔꯥ
ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤꯔꯦ ꯀꯩꯅꯣ ꯁꯤꯔꯁꯤ ꯅꯨꯄꯥ ꯃꯆꯥꯅꯤ ꯀꯩꯅꯣ ꯌꯦꯡ ꯇꯥꯔꯦ ꯁꯤ ꯍꯥꯏꯔꯒ ꯌꯥꯏꯆꯦꯟꯕ ꯃꯊꯟꯇ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯏꯌꯥꯏꯗ ꯁꯥꯠꯄꯤ ꯊꯝꯕꯥꯜ ꯑꯔꯨꯕ ꯏꯄꯥꯛꯇ ꯁꯥꯠꯂꯕꯁꯨ ꯏꯔꯥꯛꯅꯒꯅꯤ ꯀꯤꯕꯅ ꯃꯥꯕꯨ ꯍꯦꯛꯇ ꯇꯣꯛꯈꯤꯕ ꯇꯥꯏꯕꯪ ꯀꯅꯥꯕꯨ ꯌꯥꯎꯈꯤꯕ꯭ꯔꯥ ꯌꯥꯎꯗꯦꯗ ꯑꯃꯨꯛꯁꯨ ꯌꯥꯎꯏ ꯍꯥꯏꯁꯤꯔꯥ ꯍꯥꯏꯔꯣꯏꯗ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯏꯁꯣꯔ ꯃꯥꯒꯤ ꯈꯨꯌꯥꯈꯥꯗ ꯌꯧꯕ ꯐꯪꯖꯔꯤꯕꯅꯤ ꯂꯩꯔꯥꯡ ꯊꯝꯕꯥꯜꯒ ꯄꯥꯡꯈꯛ ꯑꯣꯏꯕꯅꯤ ꯍꯦꯟꯊꯣꯏꯁꯅꯥ ꯑꯃꯛꯄ ꯌꯥꯎꯗ ꯏꯪꯅ ꯃꯦꯡꯅ ꯂꯩꯁꯥ ꯇꯝꯖꯕꯤꯅꯤ ꯄꯛꯆꯥꯎ ꯑꯃꯗꯤ ꯏꯕꯦꯆꯥꯎꯕꯤ ꯑꯅꯤꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯑꯣꯏꯅ ꯃꯕꯨꯡ ꯆꯤꯡꯂꯦꯟꯒꯤꯁꯨ ꯑꯌꯨꯛꯀꯤꯅ ꯀꯣꯔꯧꯅꯤ ꯅꯨꯃꯤꯗꯥꯡꯒꯤꯅ ꯊꯥꯖꯅꯤ ꯑꯁꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯏꯃꯨꯡ ꯀꯌꯥ ꯂꯥꯟꯁꯤꯅ ꯀꯔꯤꯕꯨ ꯊꯣꯛꯍꯟꯒꯗꯧꯔꯤꯕ ꯌꯦꯡꯁꯤ ꯌꯦꯡꯕ ꯇꯥꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯏꯕꯦꯆꯥꯎꯕꯤ ꯅꯨꯡꯇꯤꯒꯤ ꯀꯥꯏꯕ ꯌꯥꯗ꯭ꯔꯕ ꯃꯊꯧ ꯑꯃꯒꯨꯝ ꯅꯤꯁꯥꯕꯟ ꯊꯣꯛꯅꯕ ꯂꯣꯏꯁꯤꯜꯂꯤꯕ ꯃꯇꯥꯡꯅꯤ ꯃꯄꯥꯟꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯀꯧꯔꯛꯄꯗꯣ ꯆꯤꯡꯂꯦꯟ ꯆꯤꯡꯂꯦꯟ ꯇꯥꯕ꯭ꯔꯣ ꯆꯤꯡꯂꯦꯟ ꯃꯄꯥꯟꯗ ꯀꯧꯔꯛꯄꯗꯨ ꯇꯥꯔꯗꯨꯅ ꯄꯛꯆꯥꯎ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ ꯃꯂꯪꯕ ꯅꯪ ꯑꯣꯏꯔꯦ ꯆꯪꯉꯣ ꯍꯣꯏ ꯃꯥꯃ ꯑꯃꯗꯣ ꯇꯨꯝꯈ꯭ꯔꯕꯣ ꯐꯣꯟ ꯇꯧꯕꯁꯨ ꯄꯥꯏꯔꯛꯇꯦ ꯈꯪꯗꯦꯅꯦ ꯇꯨꯝꯈ꯭ꯔꯕ ꯖꯥꯠꯂꯥ ꯆꯥꯛ ꯆꯥꯔꯒ ꯆꯪꯈꯤꯕꯗꯒꯤ ꯃꯈꯣꯜ ꯃꯋꯥꯒ ꯑꯃꯨꯛ ꯇꯥꯈꯤꯗ꯭ꯔꯦ ꯅꯠꯇꯦ ꯅꯣꯏꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯠꯇꯧꯔꯕꯣ ꯆꯠꯇꯣꯏꯅꯦ ꯃꯥꯃ ꯁꯨꯒꯨꯅꯨꯒꯤ ꯅꯖꯥꯔꯦꯠꯇ ꯏꯔꯥꯡ ꯌꯥꯝ ꯀꯜꯂꯦꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯃꯥꯃ ꯑꯗꯨꯒꯤ ꯆꯠꯅꯕꯅ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯦ ꯃꯥꯃ ꯑꯗꯣ ꯃꯂꯪꯕ ꯅꯣꯏꯒꯤꯁꯦ ꯉꯁꯤꯁꯦ ꯆꯠꯇꯕ ꯏꯌꯥꯃꯛ ꯌꯥꯗ꯭ꯔꯕꯣ ꯌꯥꯔꯒꯗꯤ ꯉꯁꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯔꯣꯗꯅ ꯃꯥꯃ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯆꯠꯅꯤꯡꯕ ꯅꯠꯇꯦꯗ ꯑꯗꯨꯗ ꯀꯨꯀꯤꯈꯩꯅ ꯇꯝꯄꯥꯛꯇ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦꯅ ꯍꯥꯏꯌꯦ ꯁꯤꯗꯕꯨ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯨꯝꯃꯒ ꯂꯩꯊꯣꯛꯇꯣꯏꯅꯣ ꯑꯩꯈꯣꯏ ꯖꯒꯥ ꯌꯧꯔꯛꯇ꯭ꯔꯤꯅ ꯁꯨꯝ ꯂꯩꯊꯣꯛꯄꯗꯒꯤꯅꯦ ꯉꯁꯤ ꯃꯣꯏꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏꯁꯦ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯑꯗꯨꯗ ꯅꯣꯏꯅ ꯆꯠꯊꯣꯛꯈ꯭ꯔꯒ ꯌꯨꯝꯗ ꯂꯩꯍꯧꯕ ꯑꯩꯈꯣꯏꯁꯨ ꯊꯋꯥꯏ ꯋꯥꯏ ꯂꯩꯐꯝꯁꯨ ꯈꯪꯗꯦꯅꯦ ꯃꯥꯃ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯕꯤꯔꯨꯅꯨꯗ ꯋꯥꯁꯦ ꯍꯥꯏꯔꯝꯗꯨꯅ ꯃꯥꯂꯪꯕ ꯆꯤꯡꯂꯦꯟꯒꯤ ꯔꯨꯝ ꯇꯝꯅ ꯂꯥꯛꯏ ꯆꯤꯡꯂꯦꯟ ꯁꯤ ꯇꯥꯕ꯭ꯔꯣ ꯆꯤꯡꯂꯦꯟ ꯇꯥꯕ꯭ꯔꯣ ꯃꯤ ꯆꯤꯡꯂꯦꯟ ꯐꯃꯨꯡꯗ ꯇꯞꯅ ꯐꯝꯊꯗꯨꯅ ꯆꯤꯡꯂꯦꯟꯕꯨ ꯃꯁꯥ ꯄꯥꯏꯗꯨꯅ ꯍꯧꯗꯣꯔꯛꯏ ꯁꯦ ꯅꯨꯃꯤꯠꯇꯨ ꯄꯥꯡꯉꯣ ꯁꯦ ꯅꯨꯃꯤꯠꯇꯨ ꯄꯥꯡꯉꯣ ꯃꯤ ꯆꯤꯡꯂꯦꯟ ꯁꯦ ꯅꯨꯃꯤꯠꯇꯨ ꯄꯥꯡꯉꯣ ꯃꯤ ꯆꯤꯡꯂꯦꯟ ꯃꯃꯤꯠꯇꯨ ꯎꯏꯔꯤ ꯄꯥꯡꯉꯛꯏ ꯀꯩ ꯂꯩꯔꯒꯦ ꯅꯪꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯒ ꯇꯨꯝꯃ ꯂꯩꯔꯝꯃꯤꯅꯦ ꯑꯩꯗꯤ ꯆꯥꯛꯄꯣꯛ ꯆꯥꯗ꯭ꯔꯤ ꯇꯨꯝꯕꯗꯤ ꯂꯥꯏꯔꯗꯅ ꯆꯤꯡꯂꯦꯟ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯩꯗꯤ ꯇꯨꯝꯊꯈꯤꯗꯅ ꯈꯪꯍꯧꯗ꯭ꯔꯦꯗꯅ ꯉꯁꯥꯏꯗꯒꯤ ꯂꯧꯕꯨꯛꯇ ꯆꯠꯂꯨꯗꯅ ꯈꯔ ꯋꯥꯔꯨꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯁꯤ ꯍꯥꯏꯔꯒ ꯆꯤꯡꯂꯦꯟ ꯃꯣꯟ ꯃꯌꯥꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯄꯨꯡ ꯌꯦꯡꯉꯤ ꯀꯩꯅꯣ ꯍꯧꯖꯤꯛꯄꯨ ꯄꯨꯡ 10 ꯇꯥꯗ ꯉꯥꯏꯔꯤꯕꯣ ꯌꯥꯝ ꯉꯜꯂꯤꯅ ꯇꯧꯕꯕꯨꯗꯤ ꯉꯁꯤꯁꯦ ꯆꯥꯛ ꯈꯔ ꯉꯜꯂꯤꯅꯦ ꯑꯗꯣ ꯅꯪꯅ ꯂꯥꯛꯏꯁꯤꯕꯨ ꯀꯩ ꯄꯥꯎ ꯂꯩꯔꯒꯦ ꯐꯣꯟ ꯇꯧꯔꯛꯎ ꯌꯥꯗ꯭ꯔꯣ ꯃꯥꯂꯪꯕ ꯃꯃꯥꯏ ꯈꯖꯤꯛ ꯂꯩꯊꯣꯛꯇꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯃꯤꯁꯀꯣꯜ ꯃꯌꯥꯝꯗꯣ ꯌꯦꯡꯉꯨꯅꯦ ꯏꯕꯨꯡꯉꯣ ꯐꯖꯕ ꯍꯧꯖꯤꯛꯇ ꯄꯨꯡ ꯌꯦꯡꯉꯤꯗꯨꯕꯨ ꯎꯗ꯭ꯔꯣ ꯎꯗꯦ ꯑꯗꯣ ꯀꯩ ꯄꯥꯎ ꯂꯩꯔꯒꯦꯕ ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯑꯩꯅ ꯂꯥꯛꯄꯀꯣ ꯁꯕꯥꯎ ꯂꯝꯕꯥꯎ ꯄꯥꯎ ꯅꯠꯇꯅ ꯍꯧꯖꯤꯛ ꯁꯨꯒꯨꯅꯨꯒꯤ ꯅꯖꯥꯔꯦꯠꯇꯅꯦ ꯏꯔꯥꯡ ꯌꯥꯝ ꯀꯟ ꯊꯣꯛꯏꯌꯦ ꯑꯗꯨꯗ ꯂꯥꯛꯑꯣꯅ ꯐꯣꯟ ꯇꯧꯔꯛꯄ ꯑꯗꯨꯒꯤ ꯆꯠꯅꯕ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯦ ꯑꯗꯣ ꯃꯥꯃꯅ ꯉꯁꯤꯗꯤ ꯅꯪꯗꯣ ꯆꯠꯍꯟꯅꯤꯡꯗꯕ ꯃꯥꯜꯂꯦ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯇꯟꯖꯥꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯆꯪꯉꯛꯏ ꯍꯦꯟꯊꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ ꯇꯥꯇꯣꯟ ꯆꯤꯡꯂꯦꯟ ꯃꯆꯟꯗ ꯌꯦꯡꯉꯛꯏ ꯀꯩ ꯂꯩꯔꯦ ꯏꯃꯥ ꯁꯥꯕꯤ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯗ꯭ꯔꯤ ꯃꯥꯜꯂꯦꯅꯦ ꯇꯨꯝꯃꯨꯔꯣ ꯆꯠꯂꯣ ꯊꯦꯡꯉꯕꯅꯦ ꯋꯥ ꯑꯃ ꯍꯥꯏꯕꯤꯒꯦ ꯇꯧꯕꯅꯦ ꯌꯥꯗ꯭ꯔꯒ ꯇꯣꯛꯆꯧ ꯀꯩꯅꯣ ꯍꯥꯏꯔꯣꯏ ꯁꯤ ꯍꯥꯏꯔꯒ ꯍꯦꯟꯊꯣꯏ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯂꯦꯟ ꯃꯆꯟꯕꯨ ꯈꯥꯝꯃꯛꯏ ꯆꯟ ꯉꯥꯏꯈꯣꯃꯤ ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯛꯑꯣꯕꯁꯦ ꯇꯥꯇꯣꯟ ꯌꯥꯝ ꯇꯥꯅꯤꯡꯉꯦꯕ ꯁꯦ ꯃꯔꯨꯝ ꯃꯣꯛꯄꯅꯦꯕ ꯍꯌꯦꯡ ꯅꯪꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯑꯆꯥꯄꯣꯠꯇꯣ ꯑꯩ ꯂꯣꯏ ꯂꯩꯕꯤꯗꯣꯏꯅꯦꯕ ꯍꯥꯏꯔꯣꯏ ꯑꯝꯇ ꯊꯦꯡꯉꯦ ꯇꯨꯝꯃꯨꯔꯣ ꯍꯥꯏꯗꯥꯏꯅꯦ ꯇꯨꯝꯃꯨꯔꯒꯦ ꯌꯥꯔꯦ ꯂꯩꯕꯤꯅꯣ ꯑꯝꯇ ꯉꯁꯥꯏ ꯗꯥꯌꯥꯏꯁꯤꯟꯕꯅ ꯀꯣꯜ ꯇꯧꯔꯛꯑꯝꯕꯅꯦ ꯑꯩꯕꯨ ꯌꯥꯝꯅ ꯃꯥꯏ ꯀꯥꯗ ꯆꯪꯖꯅꯤꯡꯕꯩ ꯇꯥꯏꯞꯇ ꯃꯥꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯁꯦ
ꯊꯣꯛꯂꯛꯑꯅꯤ ꯗꯤ ꯍꯥꯏꯔꯒ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇꯕꯅꯤ ꯃꯥꯗꯣ ꯑꯩꯉꯣꯟꯗꯅꯦ ꯍꯟꯖꯤꯟ ꯑꯗꯨꯝ ꯈꯥꯏ ꯂꯩꯔꯕꯅꯤ ꯏꯕꯦꯆꯥꯎꯕꯤꯅ ꯑꯃꯨꯛ ꯇꯟꯖꯥ ꯆꯥꯗꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤꯌꯦ ꯐꯣꯟ ꯇꯧꯔꯛꯎ ꯍꯥꯏꯗꯣ ꯇꯧꯔꯒ ꯍꯦꯛ ꯍꯪꯉꯨꯗꯅ ꯑꯁ ꯉꯁꯤꯗꯤ ꯇꯧꯔꯔꯣꯏꯒꯦꯗ ꯃꯥꯒ ꯋꯥꯔꯤ ꯁꯥꯈ꯭ꯔꯗꯤꯅꯦ ꯄꯥꯛꯅ ꯊꯝꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅꯅꯦ ꯍꯌꯦꯡ ꯐꯖꯅ ꯇꯧꯔꯒꯦ ꯅꯠꯇꯦ ꯅꯣꯏꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯠꯇꯧꯔꯕꯣ ꯍꯥ ꯃꯥꯂꯪꯕ ꯃꯥꯂꯪꯕꯗꯨ ꯃꯉꯛ ꯈꯖꯤꯛ ꯅꯣꯝꯃꯤ. ꯍꯣꯏꯅꯦ ꯆꯠꯇꯣꯏꯅꯦ. ꯑꯗꯣ ꯀꯅꯥ ꯆꯠꯇꯣꯏꯅꯣ? ꯑꯩꯈꯣꯏ ꯃꯤ ꯌꯥꯝꯃꯤꯗ. ꯊꯣꯏꯕ ꯍꯣꯏ ꯅꯥꯎꯕꯤ ꯍꯣꯏꯁꯨ ꯌꯥꯎꯏ. ꯃꯣꯏꯗꯤ ꯆꯠꯂꯝꯗꯧ ꯃꯥꯜꯂꯤꯅꯦ. ꯐꯔꯦ ꯐꯖꯅ ꯍꯦꯛ ꯆꯠꯂꯣ. ꯀꯩꯅꯣꯝꯃ ꯍꯦꯛ ꯇꯧꯕꯗꯅꯦ ꯀꯣꯜ ꯇꯧꯔꯛꯄ ꯀꯥꯎꯅꯤꯀꯣ. ꯑꯩꯁꯨ ꯑꯃꯨꯛ ꯊꯣꯛꯎꯈꯤꯒꯦ. ꯍꯣꯏꯅꯦ. ꯏꯕꯦꯆꯥꯎꯕꯤ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ. 이베마 통가시 파자나 론실라가네 나빠가 파자나 레라모 ꯍꯦꯟꯊꯣꯏ ꯃꯉꯛ ꯅꯣꯝꯃꯤ ꯍꯣꯏ ꯍꯥꯏꯒꯨꯝ ꯑꯗꯨꯒ ꯃꯥꯂꯪꯕꯗ ꯑꯃꯨꯛ ꯌꯦꯡꯉꯛꯏ. ꯗꯃꯥꯂꯪꯕ ꯑꯩꯈꯣꯏꯗꯒꯤ ꯑꯗꯨꯝ ꯆꯠꯇꯣꯏꯔꯣ? ꯌꯨꯝ ꯆꯪꯉꯔꯣꯏꯗ꯭ꯔꯣ? ꯅꯕꯨꯡꯈꯣꯏꯗꯤ ꯂꯥꯟ ꯎꯔꯥꯏꯕꯗ ꯆꯥꯛ ꯑꯝꯇ ꯆꯥꯕ ꯁꯪꯗ꯭ꯔꯦꯗ. ꯑꯗꯨꯅ ꯌꯨꯝꯗ ꯍꯥꯏꯐꯦꯠ ꯆꯪꯉꯝꯃꯒ ꯆꯥꯛ ꯈꯤꯇꯪ ꯆꯥꯔꯨꯈꯤꯒꯦ. ꯑꯁꯨꯝꯅ ꯃꯥꯂꯪꯕꯁꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯁꯨꯒꯨꯅꯨ ꯃꯥꯏꯀꯩ ꯄꯥꯡꯉꯛꯏ. ꯃꯐꯝꯗꯨ ꯍꯦꯛ ꯌꯧꯕꯒ ꯗꯣꯡ-ꯗꯥꯡꯒꯤ ꯃꯈꯣꯜ ꯅꯠꯇꯅ ꯑꯇꯩ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ. ꯑꯅꯤꯗꯨꯁꯨ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯂꯥꯛꯇꯨꯅ ꯅꯣꯡꯃꯩꯗꯣ ꯀꯥꯞꯄ ꯍꯧꯏ. ꯁꯨꯝ ꯀꯥꯞꯇꯅ ꯆꯪꯉꯛꯄꯗ ꯎꯔꯦ. ꯊꯣꯏꯕ ꯑꯃꯗꯤ ꯅꯥꯎꯕꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯣ. ꯃꯗꯨ ꯎꯕꯗ ꯑꯅꯤꯗꯣ ꯇꯍꯥ ꯆꯦꯟꯁꯤꯜꯂꯤ. ꯅꯥꯎꯕꯤꯗꯤ ꯁꯤꯕꯃꯛꯇꯤ ꯁꯤꯔꯝꯗ꯭ꯔꯤ. ꯑꯗꯨꯕꯨ ꯁꯦꯀꯦꯟ ꯈꯔ ꯈꯛꯀꯤ ꯋꯥꯅꯤ ꯃꯥꯅ ꯂꯩꯔꯝꯃꯤꯕꯗꯨ. ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯕꯨ ꯀꯣꯟꯈꯠꯂꯤ. ꯃꯥꯂꯪꯕꯁꯦ ꯄꯨꯊꯣꯛꯈ꯭ꯔꯁꯤꯁꯦ ꯃꯌꯨꯝ ꯈꯔꯗꯤ ꯂꯩꯔꯤꯕ ꯃꯥꯜꯂꯦ. ꯑꯁ ꯊꯥꯖꯗ꯭ꯔꯦꯗ. ꯀꯗꯥꯏꯗꯅꯣ ꯄꯨꯊꯣꯛꯇꯣꯏꯁꯤꯕꯣ? ꯀꯔꯣꯝ ꯅꯥꯀꯟꯗꯅꯣꯕ ꯆꯠꯇꯣꯏꯁꯦ? ꯀꯥꯞꯅꯕꯁꯨ ꯂꯦꯞꯇꯦ. ꯃꯣꯏꯅ ꯂꯣꯏꯅ ꯀꯣꯏꯁꯤꯟꯈ꯭ꯔꯕ ꯃꯥꯜꯂꯦ. ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ. ꯁꯣꯝ ꯅꯥꯀꯟꯗ ꯀꯥꯞꯅꯔꯤꯉꯩꯗꯅꯦ ꯁꯣꯝ ꯅꯥꯀꯟꯒꯤ ꯂꯝꯕꯤꯁꯤꯗ ꯄꯨꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯁꯤ. ꯇꯟꯖꯥꯗꯨꯗ ꯑꯅꯤꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯅꯣꯡꯃꯩ ꯃꯁꯤꯡ ꯈꯪꯗꯅ ꯀꯥꯞꯁꯤꯜꯂꯛꯄꯗ ꯃꯥꯂꯪꯕꯒ ꯆꯤꯡꯂꯦꯟꯒꯁꯨ ꯄꯥꯜꯂꯤ. ꯃꯥꯂꯪꯕꯗꯤ ꯀꯥ ꯍꯦꯟꯅ ꯊꯤꯅ ꯁꯣꯛꯄꯅ ꯑꯌꯣ ꯍꯥꯏꯕ ꯐꯥꯎ ꯉꯝꯈꯤꯗ꯭ꯔꯦ. ꯑꯗꯨꯕꯨ ꯆꯤꯡꯂꯦꯟꯗꯤ ꯄꯥꯈꯠꯄꯒꯤ ꯃꯌꯥꯏꯅ ꯃꯁꯥꯗ ꯅꯣꯡꯃꯩ ꯄꯥꯜꯂꯤꯗꯨ ꯐꯥꯎꯕ ꯈꯪꯕ ꯅꯠꯇꯦ. ꯃꯇꯥꯡꯗꯨꯗ ꯃꯈꯣꯏꯒ ꯄꯥꯔꯇꯤ ꯄꯨꯟꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯆꯤꯡꯂꯦꯟꯕꯨ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯆꯤꯡꯂꯦꯟ ꯍꯧꯒꯠꯀꯦ ꯇꯧꯕꯗ ꯍꯧꯖꯤꯛꯇꯗ ꯚꯥꯞ ꯇꯥꯔꯛꯏ ꯃꯥ ꯃꯁꯥꯗ ꯅꯣꯡꯃꯩ ꯄꯥꯜꯂꯤ ꯍꯥꯏꯕꯁꯤ. ꯅꯨꯄꯥꯗꯨꯁꯨ ꯆꯤꯡꯂꯦꯟꯕꯨ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯨꯠꯅ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯆꯤꯡꯂꯦꯟ, ꯑꯁꯤꯗ ꯂꯩꯕ ꯌꯨꯝꯁꯦ ꯑꯁꯤ ꯃꯤ ꯀꯅꯥꯝꯇ ꯂꯩꯍꯧꯗꯕꯅꯤ. ꯑꯁꯤꯗ ꯁꯤꯠꯂꯒ ꯆꯠꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ. ꯑꯩꯁꯨ ꯁꯤꯒꯤ ꯄꯥꯏꯞꯁꯦ ꯂꯤꯠꯂꯒ ꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨꯔꯒꯦ. ꯑꯗꯨꯒ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯪ ꯑꯃꯨꯛ ꯂꯧꯊꯣꯛꯄ ꯂꯥꯛꯅꯕ ꯇꯧꯔꯒꯦ. ꯆꯤꯡꯂꯦꯟ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯉꯛ ꯈꯖꯤꯛ ꯅꯣꯝꯃꯤ. ꯅꯥꯀꯟꯗ ꯇꯥꯔꯤꯕ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯇꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯨꯡꯁꯤꯅ ꯌꯦꯡꯉꯝꯗꯨꯅ ꯃꯥꯁꯨ ꯁꯤꯠꯇꯅ ꯌꯨꯝꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯂꯥꯛꯏ. ꯑꯗꯨꯒ ꯌꯨꯝꯗꯨꯒꯤ ꯀꯥꯡꯈꯗ ꯇꯨꯃꯤꯟ ꯆꯪꯗꯨꯅ ꯂꯩꯈ꯭ꯔꯦ. ꯆꯩꯅꯥꯗꯣ ꯈꯥꯡꯅꯕ ꯍꯣꯠꯅꯕꯗ ꯃꯄꯤ ꯁꯤꯠꯊꯕꯗꯤ ꯂꯦꯞꯇꯦ. ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ. ꯏꯃꯥ, ꯕꯕꯥ, ꯆꯟ, ꯅꯈꯣꯏ ꯃꯌꯥꯝꯒ ꯑꯩꯒ ꯊꯦꯡꯅꯕ ꯐꯪꯉꯔꯣꯏꯗ꯭ꯔꯥ? ꯇꯥꯇꯣꯟ, ꯏꯆꯟꯒꯤ ꯑꯆꯥꯄꯣꯠ ꯂꯩꯗꯧꯕ ꯋꯥꯠꯂꯤꯌꯦ. ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤꯔ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯆꯠꯄꯗ ꯊꯤꯡꯈꯤꯕꯗꯣ? ꯏꯃꯥ, ꯅꯆꯥ ꯌꯥꯝ ꯋꯥꯔꯦ. ꯕꯕꯥ, ꯅꯆꯥ ꯑꯩꯕꯨ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯤꯒꯅꯨꯀꯣ. ꯆꯟ, ꯇꯥꯇꯣꯟ ꯌꯥꯝ ꯂꯥꯜꯂꯦ. ꯑꯩ ꯌꯥꯝ ꯂꯥꯜꯂꯦ ꯆꯟ. ꯑꯩ ꯌꯥꯝ ꯂꯥꯜꯂꯦ ꯆꯟ. ꯃꯥꯂꯪꯕ. ꯁꯤ ꯍꯥꯏꯔꯒ ꯆꯤꯡꯂꯦꯟ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯍꯤꯛ ꯆꯤꯡꯗꯨꯅ ꯀꯞꯄꯤ. ꯀꯞꯄ ꯌꯥꯕ ꯀꯞꯄꯕ ꯃꯇꯨꯡꯗ ꯐꯣꯟ ꯊꯤꯔꯛꯄꯗ ꯐꯣꯟꯗꯨꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ. ꯁꯣꯝꯗꯁꯨ ꯄꯥꯎꯗꯣ ꯇꯥꯕꯗ ꯏꯕꯦꯆꯥꯎꯕꯤ ꯑꯉꯥꯎꯕꯤ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ.
Imagi ibungo achauba. Imana chatkinu haibado yaramabadi. Ngasi ichana awaba taribase tarammoy ko achauba. Imabu kari oirasige. Moy baba, ichadu kadayda layramgani. Kari charamgani. Mabuk yamna chawjabani ichadu. Ma yamna waramgani moy baba. Ay ichado hojik magloba chatkani. Ay ichaga kainaba ngamoye. Ay chatkani ye. Wase haiduna ibe chawbi makhol thokna hikna kappi. Pakchawsu kappana mama machabu themjinjabada awaba ma oire. Mama se kapanu kadabagi nangbo nasasi yararoi haibani. Ichado kaishu tawramoyne. Ma aikoigi nakta soidana lakhiniye. Mabu lauthopa chatnabasu kanna tawridana. Nangna sumaina sum kaptuna leirabadi icha tombisidi kari oini. Nahandaki chaksu amata chanadre. Tawriba matawsibu karino. Ipahagi ibungo chawba. Henthoisu mamaga mapagada chetna konsinduna khonjel thokna kappi. Baba, ꯑꯩꯈꯣꯏ ꯇꯥꯇꯣꯟꯗꯣ ꯅꯣꯡꯃꯩꯅ ꯄꯥꯜꯂꯦ ꯍꯥꯏꯗꯥꯏꯅꯦ ꯃꯥꯅ ꯂꯩꯔꯝꯗꯣꯏꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯇꯥꯇꯣꯟ ꯅꯪꯅ ꯆꯅꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ ꯍꯥꯏꯗꯥꯏꯅꯦ ꯑꯩ ꯇꯥꯇꯣꯟꯕꯨ ꯉꯥꯏꯔꯤꯌꯦ ꯑꯩꯅ ꯆꯥꯅꯤꯡꯕ ꯑꯆꯥꯄꯣꯠꯁꯨ ꯂꯣꯏꯅ ꯂꯩꯕꯤꯅꯤ ꯍꯥꯏꯔꯝꯕꯅꯦ ꯕꯕꯥ ꯑꯩꯈꯣꯏ ꯇꯥꯇꯣꯟꯗꯣ ꯁꯣꯏ ꯁꯤꯔꯝꯃꯅꯤꯌꯦ ꯃꯥ ꯁꯣꯏꯗꯅ ꯁꯤꯔꯝꯃꯅꯤꯌꯦ ꯕꯕꯥ ꯑꯩꯈꯣꯏ ꯇꯥꯇꯣꯟ ꯂꯧꯔꯨꯁꯦ ꯁꯦꯕ ꯂꯥꯛꯑꯣ ꯍꯧꯒꯠꯂꯣ ꯇꯥꯃꯥꯂꯪꯕ ꯅꯪꯁꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯝꯗꯥꯏꯅꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯍꯜꯂꯛꯇꯕꯅꯣ ꯅꯣꯏ ꯑꯩꯉꯣꯟꯗ ꯅꯆꯤꯟ ꯊꯤꯔꯤ ꯀꯩꯒꯤꯅꯣ ꯅꯣꯏ ꯀꯔꯤꯒꯤ ꯅꯆꯤꯟ ꯊꯤꯕꯅꯣ Henthoi sanagi mataudu ubada leiriba mayamdusu kappoi haiba ngamdre. Tanjaduda yaichen basu lai. Mamittasu ira cheli. Leiram liba mama machagi mataududa changsin sikadai hantok sikadai tauduna leibado. Pakchang na uraduna kaurai. Ibungo yaichen ba icha laidana zo nangsu yungsida sangingdrabo. Yaichen ba itap tapna mapisu sintarai. Nate pabang, adum na haibigano. Singlengi yumdi, aisi yumdi. Ibe chawbina amuk. Ibungo, nangbu ngasi thoklakpro. Hoi ima, hausikta tholakpaga laisini. Henthoi yaichen bagi manakta changsilai. Mamitusu pina pumchot le. Nahi semba ꯑꯩꯈꯣꯏ ꯇꯥꯇꯣꯟꯅ ꯍꯌꯦꯡ ꯅꯪꯉꯣꯟꯗ ꯀꯣꯜ ꯇꯧꯒꯅꯤ ꯍꯥꯏꯔꯝꯕꯅꯦ Yaichen ba Henthoi bu khajik konbirai. Miyoi bagi punsi ipakta tauba kongol gumbani. Ngaihak asumna tauramaga magi sumatam loiraduna muchakhibani mathannata. Hinglingai punsi mate kharasida kalak yengthi yauda nungshi chanana hingminnabasibu wabrani. Amuka suhaigeda ngasi nangna huran chinthi tauriba ngammi haiduna paisiliba migi maral mayamdo hayeng nanggi aroiba matamna lakpada madu pumnamakto puduna chatpa yagadra yaroida Yaichenba Henthoi bu khaji konsinbirai aduga makhutuna makhajai anida tariba mapidu taithokbiduna anikpa khonjelda themjinbirai Chan kapkano se dada wahai geba seba kapkano ba Henthoi Yaichen bada tatu yengjarai mapi sinthabadi lepte Dai senba sidabu kamaina kapoidoino ꯑꯩꯈꯣꯏ ꯇꯥꯇꯣꯟꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯥꯅꯁꯨ ꯃꯆꯟꯅꯩꯕꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯦ ꯇꯥꯇꯣꯟ ꯗꯥꯏ ꯁꯦꯝꯕ ꯂꯥꯛꯑꯦ ꯂꯥꯛꯑꯣ ꯍꯜꯂꯛꯈꯨꯑꯣ ꯗꯥꯏ ꯁꯦꯝꯕ ꯅꯪꯅ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯒꯤ ꯙꯥꯃꯥꯂꯪꯕꯒ ꯅꯣꯏ ꯑꯍꯨꯝ ꯑꯩꯈꯣꯏꯗ ꯆꯥꯛ ꯑꯗꯨꯝ ꯆꯥꯅꯕꯗꯣ ꯙꯥꯃꯥꯂꯪꯕꯁꯨ ꯆꯠꯈ꯭ꯔꯦ ꯁꯤꯗꯒꯤꯗꯤ ꯆꯥꯅꯔꯔꯣꯏꯀꯣ
ꯌꯥꯏꯆꯦꯟꯕ ꯃꯤꯜꯂꯨ ꯑꯅꯤꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯄꯤꯔꯥꯡꯗꯨ ꯏꯉꯥꯒꯤ ꯑꯀꯟꯕ ꯅꯣꯡꯖꯨꯒꯨꯝ ꯖꯔ ꯖꯔ ꯁꯤꯟꯊꯔꯛꯏ꯫ ꯆꯟ ꯅꯣꯏ ꯇꯥꯇꯣꯟ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯃꯥ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤꯌꯦ꯫ ꯌꯥꯏꯆꯦꯟꯕꯁꯨ ꯑꯗꯨꯛ ꯊꯦꯝꯖꯤꯟꯕꯤꯕꯒꯤ ꯋꯥꯅꯤ ꯆꯤꯡꯂꯦꯟ ꯀꯔꯝ ꯇꯧꯔꯤ ꯍꯥꯏꯅ ꯃꯊꯟꯇ ꯍꯪꯖꯔꯤꯕꯅꯤ꯫ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯕ ꯋꯥꯍꯪꯅꯤ ꯌꯥꯏꯆꯦꯟꯕ ꯄꯛꯆꯥꯎꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯕꯕꯥ ꯑꯉꯝ ꯑꯊꯧꯁꯤꯡꯅꯗꯤ ꯀꯔꯤ ꯍꯥꯏꯔꯤꯒꯦ? ꯃꯐꯝ ꯑꯗꯨꯗ ꯆꯪꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯕ꯭ꯔꯥ? ꯏꯕꯨꯡꯉꯣ ꯃꯣꯏꯒꯤ ꯋꯥꯁꯤ ꯇꯣꯛꯑꯁꯤꯗ ꯍꯧꯖꯤꯛ ꯑꯁꯤꯕ ꯃꯔꯤ ꯂꯧꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯁꯤꯗ ꯌꯥꯎꯕ꯭ꯔꯥ ꯍꯥꯟꯅ ꯌꯦꯡꯈꯤꯅꯤ ꯌꯥꯎꯗ꯭ꯔꯒꯅ ꯑꯃꯨꯛ ꯊꯤꯈꯤꯅꯤ ꯁꯤꯅꯤ ꯃꯣꯏꯒꯤ ꯋꯥ ꯍꯥꯏꯕꯨ ꯏꯆꯥꯗꯣ ꯍꯤꯡꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦꯗ ꯏꯄꯥꯗꯤ꯫ ꯕꯕꯥ ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨꯗ ꯑꯗꯣ ꯃꯇꯝꯗꯨꯗ ꯃꯥꯒ ꯂꯣꯏꯅꯈꯤꯕꯁꯤ ꯃꯥꯂꯪꯕ ꯃꯊꯟꯗꯔ ꯀꯅꯥ ꯀꯅꯥ ꯄꯨꯟꯈꯤ ꯍꯥꯏꯕꯗꯤ ꯕꯕꯥ ꯍꯣꯏ ꯈꯪꯍꯧꯗ꯭ꯔꯕꯔꯥ? ꯑꯗꯣ ꯃꯥ ꯐꯣꯟꯗꯤ ꯇꯧꯔꯛꯇ꯭ꯔꯣ? ꯇꯧꯔꯛꯇꯦ ꯑꯩꯈꯣꯏꯅ ꯇꯧꯕꯗꯁꯨ ꯔꯤꯡꯗꯤ ꯆꯠꯂꯤ ꯑꯗꯨꯕꯨ ꯄꯥꯏꯕꯗꯤ ꯄꯥꯏꯈꯠꯂꯛꯇꯦ꯫ ꯁꯤꯗꯅꯤ ꯏꯄꯥꯅ ꯆꯤꯡꯅꯔꯤꯕꯁꯦ ꯍꯪꯅꯒꯗꯕꯁꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤ ꯃꯣꯏ ꯃꯔꯤ ꯈꯛꯇꯅꯤ ꯆꯠꯈ꯭ꯔꯤꯕꯗꯣ ꯑꯗꯨꯕꯨ ꯃꯣꯏ ꯃꯔꯤꯃꯛ ꯑꯝꯇ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯌꯥꯏꯆꯦꯟꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯁꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯕꯗꯤ ꯅꯠꯇ꯭ꯔꯤꯅꯦ ꯑꯗꯣ ꯗ꯭ꯔꯣꯟ ꯀꯦꯃꯦꯔꯥꯗ ꯎꯕ ꯈꯛꯇꯅꯦꯕ? ꯃꯥꯅꯦ ꯑꯗꯣ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯃꯣꯏꯒꯤ ꯄꯥꯔꯇꯤ ꯄꯨꯟꯕꯅꯦ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯤ ꯂꯥꯛꯑꯝꯃꯦ꯫ ꯑꯗꯣ ꯕꯕꯥ ꯃꯥꯅꯗꯤ ꯀꯔꯤ ꯍꯥꯏꯔꯝꯒꯦ? ꯃꯥꯅ ꯍꯥꯏꯔꯝꯕꯕꯨ ꯃꯥꯁꯨ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯂꯝꯕꯤ ꯌꯦꯡꯉ ꯊꯣꯛꯂꯛꯄꯗ ꯏꯆꯥꯅ ꯁꯣꯛꯑꯒ ꯂꯩꯔꯝꯕꯗꯣ ꯊꯦꯡꯅꯔꯨꯔꯕ ꯖꯥꯠꯅꯤ꯫ ꯑꯗꯨꯗ ꯏꯆꯥꯕꯨ ꯄꯨꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯥꯁꯨ ꯃꯊꯟꯇ ꯑꯣꯏꯕꯅꯤꯅ ꯄꯨꯊꯣꯛꯄꯗꯣ ꯐꯔꯛ ꯇꯥꯔꯅꯤꯅ ꯃꯤ ꯀꯅꯥꯁꯨ ꯂꯩꯅꯗꯕ ꯌꯨꯝ ꯑꯃꯁꯨ ꯂꯩꯍꯧꯏ ꯍꯥꯏ ꯑꯗꯨꯗ ꯆꯪꯉꯒ ꯂꯩꯔꯝꯃꯣ ꯍꯥꯏꯔꯝꯃꯒ ꯃꯥꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯑꯕ ꯖꯥꯠꯅꯤ꯫ ꯃꯥꯅꯕꯨꯗꯤ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯁꯤꯔꯤꯕ ꯃꯔꯤꯗꯨꯗ ꯌꯥꯎꯗꯦꯅ ꯆꯦꯡꯄꯥꯛ ꯄꯤꯀꯦꯠ ꯑꯃꯒ ꯏꯁꯤꯡ ꯃꯆꯥ ꯑꯃꯒꯁꯨ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠꯇꯨꯗ ꯍꯥꯞꯄꯝꯃꯤ ꯍꯥꯏꯔꯝꯃꯦ꯫ ꯌꯥꯏꯆꯦꯟꯕ ꯋꯥꯗꯨ ꯌꯥꯝ ꯃꯨꯟꯅ ꯇꯥꯔꯕ ꯇꯨꯡꯗ ꯐꯔꯦ ꯕꯕꯥ ꯑꯩꯁꯨ ꯃꯥꯂꯪꯕ ꯍꯣꯏꯗ ꯉꯥꯏꯍꯥꯛ ꯆꯪꯉꯨꯈꯤꯒꯦ ꯑꯗꯨꯒ ꯊꯨꯅ ꯂꯧꯊꯣꯛꯄ ꯆꯠꯅꯅꯕ ꯀꯔꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨꯁꯨ ꯍꯪꯅꯔꯨꯈꯤꯒꯦ ꯕꯕꯥ꯫ ꯐꯔꯦ ꯆꯠꯂꯣ ꯏꯆꯥ ꯂꯥꯛꯄꯁꯤꯅ ꯋꯥꯈꯜ ꯈꯔ ꯍꯦꯛ ꯆꯥꯎꯊꯣꯛꯄꯒꯨꯝꯅ ꯈꯜꯂꯤ꯫ ꯍꯣꯏ ꯕꯕꯥ꯫ ꯏꯕꯦ ꯆꯥꯎꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨꯒꯅꯦ ꯏꯃꯥ ꯋꯥꯈꯜꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯣꯕ꯫ ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯃꯔꯨꯞ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯅꯪ ꯑꯩꯈꯣꯏꯗ ꯂꯥꯛꯇꯕꯗꯤ ꯇꯧꯒꯅꯨꯀꯣ꯫ ꯏꯆꯥꯒꯤ ꯅꯁꯛꯁꯦ ꯎꯔꯒ ꯏꯃꯥꯅ ꯏꯆꯥ ꯂꯩꯔꯤ ꯈꯜꯂꯤꯕꯅꯤꯅꯦ꯫ ꯏꯕꯦ ꯆꯥꯎꯕꯤ ꯍꯤꯛ ꯆꯤꯡꯅ ꯀꯞꯄꯛꯏ꯫ ꯏꯃꯥ ꯀꯩꯗꯧꯕꯒꯤ ꯂꯥꯛꯑꯣꯏꯗꯣꯏꯅꯣ ꯑꯩ ꯑꯗꯨꯝ ꯂꯥꯛꯀꯅꯤꯌꯦ꯫ ꯌꯥꯏꯆꯦꯟꯕ ꯍꯦꯟꯊꯣꯏꯗ ꯈꯖꯤꯛ ꯌꯦꯡꯂꯛꯇꯨꯅ ꯆꯟ ꯗꯗꯥ ꯆꯠꯂꯨꯈꯤꯒꯦꯀꯣ ꯅꯣꯏ ꯇꯥꯇꯣ ꯂꯧꯊꯣꯛꯄ ꯆꯠꯅꯅꯕ ꯋꯥ ꯇꯥꯅꯔꯨꯈꯤꯒꯦ ꯍꯟꯇꯛ ꯑꯩꯅ ꯂꯥꯛꯄꯗꯗꯤ ꯀꯞꯄꯝꯕ ꯌꯥꯔꯣꯏꯀꯣ ꯍꯌꯦꯡ ꯅꯣꯏ ꯇꯥꯇꯣ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯆꯟꯁꯦ ꯃꯁꯛ ꯌꯥꯝ ꯊꯤꯖꯤꯜꯂꯝꯃꯦ ꯍꯥꯏꯅꯦꯕ ꯚꯥꯞ ꯇꯥꯔꯦꯗꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯍꯦꯟꯊꯣꯏꯁꯅꯥ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯈꯖꯤꯛ ꯅꯣꯝꯃꯤ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯌꯥꯏꯆꯦꯟꯕꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯌꯥꯏꯆꯦꯟꯕꯅ ꯊꯣꯛꯂꯛꯄꯗ ꯃꯄꯥ ꯆꯥꯅꯅ ꯍꯦꯛ ꯇꯅꯨꯁꯨ ꯊꯦꯡꯅꯔꯦ꯫ ꯇꯅꯨ ꯅꯪꯁꯨ ꯂꯥꯛꯏꯔꯥ? ꯍꯣꯏ ꯂꯥꯛꯏꯅꯦ ꯗꯗꯥꯗꯤ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯏꯅꯣ? ꯑꯩꯕꯨꯗꯤ ꯉꯔꯥꯡ ꯊꯣꯛꯂꯛꯄꯅꯦ꯫ ꯑꯣ ꯑꯗꯨ ꯇꯅꯨ ꯅꯣꯏ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯄꯥꯎ ꯇꯝꯅꯔꯒ ꯀꯞꯃꯤꯟꯅꯕꯗꯣ ꯇꯧꯒꯅꯨꯀꯣ ꯃꯥꯅ ꯀꯞꯄꯁꯨ ꯅꯪꯅ ꯈꯔ ꯊꯤꯝꯖꯤꯜꯂꯣꯕ ꯅꯠꯇ꯭ꯔꯗꯤ ꯃꯁꯥꯁꯦ ꯀꯞꯃꯟꯗꯅ ꯅꯥꯕ ꯇꯥꯔꯦꯕ꯫ ꯇꯅꯨ ꯃꯔꯛ ꯐꯠ ꯊꯠꯇꯨꯅ ꯗꯥ ꯌꯥꯏꯆꯦꯟꯕ ꯑꯗꯨꯃꯗꯤ ꯑꯩ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯗꯣꯏ ꯃꯥꯟꯗ꯭ꯔꯦꯍꯦ ꯃꯔꯝꯗꯤ ꯗꯥ ꯆꯤꯡꯂꯦꯟꯗꯣ ꯑꯩꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯂꯛꯅꯕꯅꯤ ꯌꯥꯝꯅꯁꯨ ꯐꯕꯅꯦ ꯇꯥꯇꯣꯟꯗꯣ ꯑꯗꯨꯅ ꯃꯥꯅ ꯀꯞꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯑꯗꯨꯝ ꯃꯁꯛꯇꯣ ꯎꯕꯗ ꯀꯞꯄꯛꯑꯅꯤ ꯌꯥꯔꯔꯣꯏ꯫ ꯌꯥꯏꯆꯦꯟꯕ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯌꯥꯔꯦ ꯀꯞꯀꯦꯔꯥ ꯅꯣꯛꯀꯦꯔꯥ ꯅꯣꯏꯅ ꯊꯣꯛꯄ ꯇꯧꯔꯣ ꯑꯗꯨꯒꯅꯦ ꯇꯅꯨ ꯅꯪꯅ ꯊꯦꯝꯃꯒ ꯀꯔꯤꯅꯣ ꯄꯤꯖꯕ ꯌꯥꯕ ꯈꯔ ꯄꯤꯖꯔꯝꯃꯨꯀꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯋꯥꯁꯤ ꯍꯥꯏꯔꯝꯃꯒ
ꯌꯥꯏꯆꯦꯟꯕꯁꯨ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯇꯅꯨꯁꯨ ꯌꯥꯏꯆꯦꯟꯕꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯗꯨꯅ ꯃꯆꯤꯜꯗ ꯁꯣꯟꯍꯧꯏ꯫ ꯄꯥꯁꯨ ꯄꯥꯈꯠꯂꯤ ꯃꯥꯜꯂꯤꯅꯦ ꯃꯁꯛꯁꯤꯒ ꯑꯩꯅ ꯍꯥꯏꯕꯤꯔꯣꯏꯒꯦꯁꯨ ꯌꯥꯗꯦ ꯇꯧꯔꯤꯕ ꯃꯁꯥ ꯇꯥꯗꯅ ꯀꯣꯏꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯖꯥꯠꯂꯣ ꯈꯪꯗꯦ ꯋꯥꯅꯤ꯫ ꯁꯣꯝꯗꯁꯨ ꯍꯦꯟꯊꯣꯏ ꯀꯞꯄ ꯌꯥꯕ ꯀꯞꯄꯕ ꯇꯨꯡꯗ ꯇꯨꯝꯊꯈꯤꯕ ꯃꯇꯥꯡꯅꯤ꯫ ꯇꯅꯨꯅ ꯆꯪꯂꯛꯏꯕꯗꯨ ꯎꯕꯗ ꯏꯕꯦꯆꯥꯎꯕꯤꯅ ꯈꯪꯀꯧ ꯀꯧꯔꯛꯏ꯫ ꯍꯩꯃꯥ ꯇꯅꯨ ꯏꯆꯥ ꯂꯥꯛꯏꯗꯅ ꯆꯪꯉꯛꯑꯣ ꯆꯪꯉꯛꯑꯣ꯫ ꯍꯣꯏ ꯏꯃꯥ ꯍꯦꯟꯊꯣꯏꯗꯤ ꯃꯥꯁꯨ ꯀꯞꯃꯟꯗꯅ ꯃꯁꯥꯗꯣ ꯋꯥꯔ ꯃꯥꯜꯂꯦ ꯇꯨꯝꯊꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯅꯠꯇꯦ ꯅꯪꯕꯨ ꯃꯇꯝ ꯈꯔꯗꯤ ꯅꯣꯏ ꯇꯥꯇꯣꯟꯒꯤ ꯃꯐꯝ ꯑꯃ ꯈꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯗ ꯂꯩꯕ ꯌꯥꯒꯗ꯭ꯔꯣ? ꯅꯃꯥꯟꯅꯕꯤꯁꯦ ꯅꯪꯒ ꯃꯇꯝ ꯈꯔ ꯂꯣꯏꯅꯔꯗꯤ ꯋꯥꯈꯜꯁꯨ ꯈꯔ ꯐꯗꯧ ꯃꯥꯜꯂꯤꯅꯦ꯫ ꯅꯠꯇꯦ ꯅꯣꯏ ꯏꯃꯥ ꯍꯣꯏꯅ ꯆꯩꯒꯗ꯭ꯔꯣ? ꯏꯃꯥ ꯀꯗꯥꯏꯗꯒꯤ ꯆꯩꯕꯅꯣ ꯑꯩꯈꯣꯏ ꯃꯥꯅ ꯑꯗꯨꯝ ꯂꯩꯔꯨꯆꯣꯅ ꯊꯥꯔꯛꯏꯅꯦ꯫ ꯍꯌꯦꯡꯕꯨꯗꯤ ꯏꯃꯥꯒ ꯕꯕꯥꯒꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯍꯧꯕꯅꯦ꯫ ꯏꯁ ꯅꯨꯡꯉꯥꯏꯔꯦꯗ꯫ ꯑꯗꯣ ꯏꯃꯥ ꯇꯥꯇꯣꯟꯗꯣ ꯆꯥꯛꯇꯤ ꯆꯥꯈꯤꯕ꯭ꯔꯣ? ꯆꯥꯛꯄꯨꯗꯤ ꯆꯥꯈꯤꯌꯦ꯫ ꯅꯨꯃꯤꯠꯇꯣ ꯅꯪ ꯕꯕꯥꯅꯁꯨ ꯆꯠꯇꯤ ꯆꯠꯍꯟꯅꯤꯡꯈꯤꯗꯕꯅꯦ꯫ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯏꯕꯦꯝꯃ ꯃꯥꯂꯪꯕꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ ꯅꯪ ꯇꯥꯇꯣꯟꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ ꯏꯁꯥꯁꯦ ꯑꯉꯥꯎꯕꯤꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯉꯁꯤ ꯑꯩꯅ ꯏꯆꯥꯁꯤꯡ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯉꯥꯎꯔꯤꯕꯁꯦ ꯍꯦ ꯀꯨꯀꯤ ꯁꯥ ꯅꯣꯏꯒꯤ ꯅꯃꯥꯁꯤꯡꯗꯨꯁꯨ ꯑꯩꯅ ꯆꯥꯛꯏꯕ ꯑꯁꯤꯗꯒꯤ ꯇꯥꯗꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯆꯥꯛꯄ ꯑꯣꯏꯔꯁꯅꯨꯀꯣ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯏꯕꯦꯆꯥꯎꯕꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯃꯇꯧꯗꯨꯗ ꯇꯅꯨ ꯉꯁꯥꯏ ꯌꯥꯏꯆꯦꯟꯕꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯏꯃꯥ ꯌꯥꯔꯦꯁꯦ ꯇꯣꯛꯑꯣ ꯁꯨꯝ ꯀꯞꯇꯨꯅ ꯂꯩꯔꯗꯤ ꯅꯁꯥꯗꯣ ꯌꯥꯔꯔꯣꯏ ꯆꯥꯛꯁꯨ ꯑꯃꯠꯇ ꯆꯥꯔꯝꯃꯔꯣꯏ ꯇꯧꯔꯤꯁꯦ꯫ ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣꯗ ꯏꯕꯦꯝꯃ ꯏꯁꯤꯡ ꯌꯥꯎꯝ ꯑꯃ ꯐꯥꯎ ꯊꯛꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯏꯁꯥꯁꯦ꯫ ꯏꯃꯥ ꯑꯗꯨ ꯌꯥꯔꯣꯏꯌꯦ ꯉꯁꯤꯗꯤ ꯑꯩꯅ ꯊꯣꯡꯉꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯦ꯫ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯍꯦꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯈꯤꯒꯦ꯫ ꯍꯣꯏ ꯆꯪꯉꯨꯔꯣ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯛꯆꯥꯎꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯇꯍꯥ ꯆꯪꯉꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯕꯦꯆꯥꯎꯕꯤꯅ ꯄꯥꯈꯠꯅ ꯃꯣꯏ ꯕꯕꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯃꯃꯥ ꯄꯨꯈꯥꯎꯗ ꯅꯨꯄꯥ ꯑꯅꯤ ꯂꯧ ꯌꯦꯡꯕ ꯆꯠꯄꯗ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯇꯅ ꯑꯃ ꯁꯤꯔꯦ ꯑꯃꯅ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯦꯅ ꯍꯥꯏꯅꯦ꯫ ꯑꯗꯨꯒꯤ ꯂꯩꯃꯗ ꯀꯣꯜ ꯇꯧꯔꯒ ꯍꯪꯒꯦꯅ ꯂꯥꯛꯏꯅꯦ꯫ ꯑꯁ ꯐꯣꯟꯁꯤꯁꯨ ꯄꯨꯍꯧꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯃꯣꯏ ꯕꯕꯥ? ꯂꯧꯕꯨꯛꯇꯒ ꯆꯠꯄꯤꯔꯨꯔꯅꯨ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯦ꯫ ꯏꯆꯥꯒꯤ ꯃꯩꯆꯥꯎ ꯐꯥꯎ ꯀꯣꯛꯇ꯭ꯔꯤ꯫ ꯀꯩꯅꯣ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯣ? ꯑꯁ ꯑꯝꯇ ꯄꯥꯈꯠꯈꯤꯅꯨꯁꯦ ꯅꯪꯕꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯅꯦ ꯀꯨꯀꯤ ꯇꯥꯕꯁꯨ ꯅꯠꯇꯕꯅꯤꯅ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯅꯥꯅ ꯈꯪꯅꯤ ꯂꯣꯟꯅ ꯆꯪꯉꯝꯃꯗꯤ? ꯍꯥꯏ ꯍꯦꯛꯇ ꯆꯪ ꯌꯥꯄꯣꯠꯇꯦꯅꯦ꯫ ꯄꯛꯆꯥꯎ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤꯗꯨꯅ ꯐꯣꯟ ꯑꯗꯨ ꯃꯦꯠꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯁꯨꯛꯄꯥꯏ ꯄꯥꯏꯔꯛꯇꯦ ꯋꯥꯅꯤ ꯐꯅꯗꯤ ꯌꯥꯝꯃꯦ ꯑꯩꯅ ꯇꯧꯔꯤꯁꯦ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯀꯥꯟꯅꯔꯒ ꯌꯦꯡꯉꯨ ꯇꯥꯗꯕꯁꯨ ꯑꯣꯏꯔꯝꯒꯅꯤ꯫ ꯄꯛꯆꯥꯎ ꯑꯃꯨꯛꯀꯁꯨ ꯇꯧꯁꯤꯜꯂꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯂꯩꯃꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯀꯣꯜ ꯑꯗꯨ ꯄꯥꯏꯔꯛꯏ꯫ ꯍꯜꯂꯣ ꯇꯥꯆꯧ꯫ ꯍꯥꯏ ꯅꯣꯏ ꯑꯗꯣꯝꯗ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯆꯨꯝꯃꯕꯣ? ꯍꯣꯏ ꯆꯨꯝꯃꯦ ꯇꯥꯆꯧ ꯍꯧꯖꯤꯛꯁꯨ ꯀꯟꯅ ꯀꯥꯞꯅꯔꯤꯗ꯫ ꯉꯔꯥꯡꯗꯒꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗꯒ ꯑꯃꯠꯇ ꯆꯪꯅꯗ꯭ꯔꯤꯗ꯫ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯏꯕꯦꯝꯃ ꯅꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯂꯧ ꯂꯣꯛꯄꯁꯨ ꯄꯥꯛꯅ ꯌꯥꯔꯣꯏꯗꯧꯔꯤꯅꯦ ꯑꯗꯨꯗꯤ꯫ ꯍꯣꯏ ꯉꯔꯥꯡ ꯈꯨꯗꯛꯇ CMꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯟꯈ꯭ꯔꯦ ꯂꯧꯕꯨꯛꯇ ꯁꯦꯀꯨꯔꯤꯇꯤꯅ ꯉꯥꯛꯑꯒ ꯂꯧ ꯈꯥꯎꯕ ꯌꯩꯕ ꯇꯧꯅꯕꯅ꯫ ꯑꯣ ꯑꯗꯨꯗꯤ CMꯅꯕꯨ ꯀꯔꯤ ꯍꯥꯏꯔꯤꯒꯦ? ꯅꯕꯨꯡ ꯍꯣꯏꯗꯤ ꯍꯩꯕꯨꯡ ꯃꯅꯨꯡꯗ ꯂꯩꯕ ꯇꯨꯃꯤꯠꯀ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯄꯥꯎꯁꯨ ꯊꯥꯔꯛꯇ꯭ꯔꯦ ꯈꯕꯔꯁꯨ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯏ ꯄꯥꯎꯒ ꯑꯝꯇ ꯇꯥꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇ ꯃꯤꯅ ꯍꯥꯏꯔꯛꯄꯗꯒꯤ ꯇꯥꯗꯅ ꯀꯣꯜ ꯇꯧꯔꯛꯏꯁꯤꯅꯤ꯫ ꯑꯩꯁꯨ ꯍꯥꯏꯔꯛꯀꯗꯕꯗꯣ ꯐꯣꯟꯁꯨ ꯄꯩꯁꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯑꯗꯨꯗ ꯍꯥꯏꯔꯛꯇ꯭ꯔꯕꯅꯤ꯫ CMꯅꯕꯨꯗꯤ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯁꯣꯏꯗꯅ ꯊꯥꯔꯛꯀꯅꯤꯕꯨꯗꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯣ ꯇꯥꯆꯧ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒꯤ ꯄꯥꯎꯕꯨ ꯀꯔꯤ ꯇꯥꯔꯤꯒꯦ? ꯃꯥꯒꯤ ꯄꯥꯎ ꯍꯥꯏꯕꯨ ꯍꯌꯦꯡꯗꯤ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯕꯥꯏ ꯐꯣꯔꯁ ꯇꯧꯔꯒ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯌꯦꯡꯁꯦ ꯑꯣꯏꯅ ꯂꯥꯛꯑꯒꯦ꯫ ꯈꯪꯗ꯭ꯔꯦꯗ ꯅꯪꯁꯨ ꯑꯗꯣꯝꯗ ꯊꯥꯗꯣꯛꯄꯁꯨ ꯌꯥꯕ ꯅꯠꯇꯦ ꯏꯔꯥꯡ ꯂꯩꯇꯕ ꯑꯣꯏꯔꯗꯤ ꯐꯕ ꯑꯗꯨꯁꯨ ꯅꯠꯇꯕꯅꯤꯅ ꯃꯑꯣꯡ ꯍꯦꯛ ꯌꯦꯡꯉꯣ ꯐꯔꯛ ꯇꯥꯔꯒꯗꯤ ꯂꯥꯛꯇ꯭ꯔꯁꯨ ꯇꯣꯛꯑꯣꯗ ꯏꯆꯟꯁꯤꯗꯤ꯫ ꯑꯗꯣ
ꯑꯁꯣꯛꯄꯗꯨꯗꯤ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯑꯕꯖꯥꯠꯅꯣ? ꯈꯔ ꯊꯤꯅ ꯁꯣꯛꯑꯦ, ꯇꯝꯕ ꯉꯝꯗ꯭ꯔꯦꯗ꯫ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯅꯨꯄꯤꯗꯨꯁꯨ, ꯃꯁꯥꯁꯨ ꯂꯨꯝꯃꯕꯅꯤ꯫ ꯁꯤꯔꯤꯕꯗꯨꯅ ꯑꯇꯣꯞꯄ ꯍꯦꯛ ꯑꯣꯏꯔꯗꯤ ꯐꯕ, ꯑꯗꯨꯁꯨ ꯅꯠꯇꯦꯗꯣ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯄꯥꯔꯅꯦ? ꯃꯄꯥꯕꯨꯗꯤ ꯅꯠꯇꯦꯗ, ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯃꯣꯏ ꯑꯅꯤ ꯈꯛꯇꯅꯤ꯫ ꯏꯁ, ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯀꯔꯝꯅ ꯇꯧꯔꯤꯁꯤꯗꯤ? ꯐꯔꯦ ꯐꯔꯦ, ꯑꯩꯁꯨ ꯅꯪꯒꯤ ꯄꯥꯎ ꯁꯨꯝ ꯈꯪꯅꯤꯡꯗꯨꯅ ꯇꯧꯔꯛꯄꯅꯤ꯫ ꯊꯝꯖꯔꯣ ꯊꯝꯖꯔꯣ꯫ ꯍꯣꯏ ꯍꯣꯏ ꯇꯥꯆꯧ, ꯑꯩꯁꯨ ꯍꯌꯦꯡꯁꯦ ꯃꯑꯣꯡ ꯌꯦꯡꯉꯒ ꯂꯥꯛꯑꯒꯦ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨꯁꯨ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯇꯅꯨ ꯍꯦꯟꯊꯣꯏꯒꯤ ꯔꯨꯝꯗꯨ ꯆꯪꯉꯛꯄꯗ ꯎꯔꯦ꯫ ꯍꯦꯟꯊꯣꯏ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝ, ꯁꯛꯐꯝ ꯏꯀꯥꯏ ꯀꯥꯏꯅ ꯇꯨꯝꯃꯤꯕꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ꯫ ꯍꯧꯗꯣꯛꯄꯁꯨ ꯇꯧꯗꯦ, ꯑꯗꯨꯒ ꯃꯥꯁꯨ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯐꯣꯟ ꯑꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯏꯕꯦꯆꯥꯎꯕꯤ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯃꯣꯏ ꯕꯕꯥ, ꯑꯩꯈꯣꯏ ꯂꯩꯃ ꯍꯣꯏꯗꯨꯕꯨ ꯀꯃꯥꯏ ꯇꯧꯔꯤ ꯍꯥꯏꯒꯦ? ꯅꯥꯇꯩ ꯆꯥꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯁꯤꯗ ꯑꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯕꯅ ꯐꯠꯇ꯭ꯔꯣ? ꯑꯩꯁꯨ ꯍꯥꯏꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯤꯕ ꯃꯥꯜꯂꯦ꯫ ꯁꯣꯝꯗꯁꯨ ꯀꯨꯀꯤꯁꯤꯡꯗꯨ ꯇꯥꯟꯈꯥꯏꯔꯒ ꯑꯁꯤꯕꯁꯤꯡꯗꯨ ꯂꯧꯊꯣꯛꯄ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯅꯣꯡꯃꯩ ꯕꯣꯝꯒꯤ ꯃꯈꯣꯜꯅ ꯑꯇꯤꯌꯥꯁꯤ ꯄꯨꯝꯅꯤꯟ ꯅꯤꯟꯈ꯭ꯔꯦ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯄꯨꯂꯤꯁ ꯌꯥꯎꯅ ꯈꯨꯟ ꯉꯥꯛꯄ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯑꯁꯤꯕꯁꯤꯡꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯥꯂꯪꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅ ꯏꯀꯪ ꯀꯪꯁꯤꯜꯂꯒ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯌꯥꯏꯆꯦꯟꯕ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯃꯥꯂꯪꯕ, ꯃꯥꯂꯪꯕ, ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯧꯔꯝꯃꯤꯁꯦ? ꯍꯥ? ꯀꯔꯤꯅꯣ ꯍꯥꯏꯕꯅꯦ? ꯉꯁꯤ ꯅꯪꯅ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝꯁꯦ ꯅꯠꯇꯦ꯫ ꯑꯩꯅ ꯎꯅꯤꯡꯕꯗꯤ ꯃꯥꯂꯪꯕ, ꯅꯣꯏꯅ ꯑꯩꯕꯨ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦ ꯍꯥꯏꯅ ꯁꯥꯎꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯊꯣꯛꯂꯛꯑꯦ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯔꯣꯏ ꯍꯥꯏꯗꯅ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞꯁꯤꯗ ꯅꯣꯏꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ꯭ꯔꯣ? ꯃꯥꯂꯪꯕ, ꯅꯣꯏ ꯑꯩꯕꯨ ꯇꯁꯦꯡꯅ ꯋꯥꯔꯧꯔꯕ꯭ꯔꯥ? ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯃꯔꯣ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯌꯥꯏꯆꯦꯟꯕꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯌꯥꯏꯆꯦꯟꯕ, ꯆꯠꯅꯕ ꯇꯧꯁꯤ, ꯀꯨꯏꯊꯕ ꯌꯥꯔꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯈꯨꯗꯣꯡꯊꯤꯒꯗꯕ ꯃꯐꯝꯅꯤ꯫ ꯀꯩꯅꯣ? ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯊꯤꯒꯗꯧꯕ ꯋꯥꯠꯂꯤꯌꯦ꯫ ꯑꯩꯅ ꯃꯥꯕꯨ ꯌꯨꯝꯗ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯡꯂꯦꯟ ꯐꯪꯗꯅ ꯉꯁꯤ ꯑꯩ ꯌꯨꯝꯗ ꯍꯜꯂꯣꯏ ꯚꯥꯏ꯫ ꯂꯩꯔꯤꯕ ꯃꯔꯤꯁꯤꯗꯗꯤ ꯌꯥꯎꯗ꯭ꯔꯕꯣ? ꯌꯥꯎꯗꯦ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯋꯥꯔꯤꯗꯒꯤ ꯑꯩꯈꯣꯏꯁꯨ ꯉꯁꯥꯏꯗꯒꯤ ꯀꯅꯥ ꯆꯤꯊꯔꯤꯒꯦꯅ ꯊꯤꯔꯤ, ꯑꯝꯇꯗꯤ ꯎꯗꯦ꯫ ꯁꯣꯝꯗꯁꯨ ꯆꯤꯡꯂꯦꯟ ꯃꯩꯇꯩꯂꯣꯟ ꯉꯥꯡꯕꯗꯨ ꯍꯥꯏꯐꯦꯠ ꯇꯥꯔꯗꯨꯅ ꯀꯥꯡꯈꯗꯒꯤ ꯁꯤꯠꯇꯨꯅ ꯊꯣꯛꯂꯛꯂꯒ ꯌꯥꯝꯅ ꯋꯥꯅ ꯊꯣꯡꯅꯥꯎꯗꯨꯗ ꯌꯦꯡꯖꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯁꯛ ꯎꯕꯗꯤ ꯅꯠꯇꯦ, ꯈꯣꯟꯖꯦꯜ ꯈꯛꯇꯅꯤ ꯇꯥꯔꯤꯕꯗꯨ꯫ ꯉꯥꯡꯅꯔꯤꯕꯗꯨ ꯍꯥꯏꯐꯦꯠ ꯈꯔ ꯈꯖꯤꯛ ꯅꯛꯁꯤꯜꯂꯛꯄꯅ ꯆꯤꯡꯂꯦꯟ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯀꯧꯔꯛꯏ꯫ ꯀꯅꯥꯅꯣ ꯂꯥꯛꯏꯁꯤꯕꯣ? ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ, ꯑꯩ ꯃꯩꯇꯩꯅꯤ꯫ ꯑꯩꯅ ꯀꯧꯕꯁꯤ ꯇꯥꯔꯗꯤ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ, ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯌꯥꯏꯆꯦꯟꯕꯅ ꯆꯤꯡꯅꯅ ꯂꯥꯎꯔꯛꯏ꯫ ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯗꯥꯏꯗ ꯂꯩꯒꯦ? ꯑꯩꯈꯣꯏ ꯅꯣꯏꯕꯨ ꯂꯧꯊꯣꯛꯄ ꯂꯥꯛꯏꯌꯦ꯫ ꯂꯥꯎꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯌꯥꯏꯆꯦꯟꯕꯅꯤ ꯈꯪꯂꯗꯨꯅ ꯆꯤꯡꯂꯦꯟ ꯀꯞꯂꯤ ꯈꯨꯝꯂꯛꯏ꯫ ꯌꯥꯏꯆꯦꯟꯕ, ꯌꯨꯝ ꯃꯆꯥ ꯑꯃ ꯂꯩꯔꯤꯗꯣ ꯑꯗꯨꯗ ꯆꯪꯉꯣ, ꯑꯩ ꯑꯗꯨꯗ ꯂꯩꯌꯦ꯫ ꯌꯥꯏꯆꯦꯟꯕ ꯊꯤꯟꯊꯗꯅ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯆꯤꯡꯂꯦꯟꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯌꯥꯏꯆꯦꯟꯕ ꯐꯠ ꯀꯣꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯍꯤꯛꯅ ꯀꯞꯄꯤ꯫ ꯆꯤꯡꯂꯦꯟ, ꯃꯥꯂꯪꯕ, ꯅꯣꯏꯅꯤꯅ ꯇꯧꯔꯝꯃꯤꯁꯤ ꯀꯩꯅꯣ? ꯍꯥ? ꯀꯩꯅꯣ ꯍꯥꯏꯕꯅꯦ? ꯑꯩ ꯌꯥꯝ ꯄꯦꯟꯗꯦ꯫ ꯅꯣꯏꯅꯤꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯍꯧꯒꯠꯂꯣ, ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ꯫ ꯅꯈꯣꯏ ꯑꯅꯤ ꯑꯩ ꯂꯥꯛꯄ ꯐꯥꯎꯕꯗꯪꯗꯤ ꯉꯥꯏꯔꯝꯕ ꯌꯥꯏꯗꯅ? ꯀꯔꯤꯒꯤꯅꯣ ꯅꯣꯏꯅꯤꯅ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯦ ꯑꯩꯉꯣꯟꯗ ꯑꯣꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ? ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ꯫ ꯅꯠꯇꯦ, ꯅꯪꯅ ꯆꯪꯂꯛꯄꯗ ꯃꯥꯂꯪꯕꯗꯣ ꯊꯦꯡꯅꯔꯛꯄ꯭ꯔꯣ? ꯊꯦꯡꯅꯔꯛꯑꯦ꯫
ꯑꯗꯨꯗꯤ ꯆꯠꯁꯦ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯎꯅꯤꯡꯉꯦ ꯑꯩ ꯃꯥꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯕꯅꯦ ꯌꯥꯔꯁꯦ ꯆꯠꯅꯕ ꯇꯧꯁꯤ ꯍꯧꯖꯤꯛꯇꯤ ꯃꯥꯂꯪꯕꯁꯨ ꯎꯅꯕ ꯌꯥꯔꯔꯣꯏ ꯃꯥꯗꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯦ ꯅꯖꯔꯦꯠꯀꯤ ꯑꯀꯟꯕ ꯂꯥꯟꯗ ꯃꯩꯇꯩ ꯑꯃꯇ ꯆꯪꯕ ꯉꯝꯗ ꯅꯨꯃꯤꯠ 8ꯅꯤ ꯀꯔꯤꯝꯇ ꯆꯥꯗ ꯊꯛꯇꯅ ꯃꯈꯣꯡꯗꯁꯨ ꯅꯣꯡꯃꯩ ꯄꯥꯜꯂꯕ ꯅꯨꯄꯥ ꯑꯃ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯕꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯑꯉꯛꯄ ꯑꯣꯏꯅꯈꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯤꯡꯂꯦꯟꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯏ ꯃꯁꯥꯗꯨꯗꯤ ꯁꯣꯟꯕꯅ ꯋꯥ ꯐꯖꯅ ꯉꯥꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ ꯄꯣꯊꯥ ꯈꯔ ꯈꯔꯗꯤ ꯉꯥꯡꯉꯤ ꯌꯥꯏꯆꯦꯟꯕꯅ ꯈꯨꯗꯛꯇ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯌꯨꯝꯗꯁꯨ ꯈꯪꯍꯜꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯌꯥꯏꯆꯦꯟꯕ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯆꯤꯡꯂꯦꯟꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯨꯕꯗ ꯃꯝꯃꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯃꯁꯨ ꯂꯣꯏꯅ ꯂꯥꯛꯂꯝꯃꯤ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡꯂꯦꯟꯁꯨ ꯃꯁꯥ ꯈꯔꯗꯤ ꯀꯟꯈꯠꯂꯦ ꯍꯦꯟꯊꯣꯏꯁꯅ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯇꯥꯇꯣꯟ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ ꯆꯤꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯦ ꯍꯪꯉꯨꯅ ꯑꯝꯇ ꯅꯠꯇꯦ ꯗꯃꯥꯗꯝ ꯍꯪꯉꯨ ꯑꯩ ꯂꯣꯏꯅ ꯈꯨꯝꯊꯔꯛꯑꯒꯦꯅ ꯉꯥꯏꯔꯕꯅꯤ ꯑꯗꯨꯕꯨꯔꯣ ꯇꯥꯇꯣꯟ ꯑꯩꯗꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯪꯗ ꯐꯥꯎ ꯃꯪꯉꯨꯗ꯭ꯔꯦ ꯁꯨꯡꯊꯥ ꯊꯥꯖꯔꯨꯗ꯭ꯔꯕꯅꯤ ꯏꯁ ꯀꯔꯤꯒꯤ ꯊꯥꯖꯗ꯭ꯔꯤꯕ ꯅꯪꯗꯤ ꯑꯩꯅ ꯍꯥꯏꯔꯝꯗ꯭ꯔꯣ ꯇꯥꯇꯣꯟ ꯀꯩꯁꯨ ꯇꯧꯔꯣꯏꯅ ꯀꯗꯥꯏꯗꯒꯤ ꯊꯥꯖꯗꯣꯏꯅꯣ ꯀꯟꯈ꯭ꯔꯕ ꯂꯥꯟꯐꯝꯗꯨꯗ ꯇꯥꯇꯣꯟ ꯅꯊꯟꯇꯅꯤ ꯀꯩꯅꯣ ꯍꯤꯡꯉꯛꯏꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯥꯏꯅ ꯁꯤꯕꯨ ꯇꯧꯗꯕ꯭ꯔꯣꯕ ꯅꯈꯣꯡꯅ ꯅꯣꯡꯃꯩꯅ ꯄꯥꯜꯂꯤꯁꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯤꯕꯃꯛꯇꯤ ꯁꯤꯗꯦꯗꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯥꯇꯣꯟ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦꯗꯅ ꯆꯤꯡꯂꯦꯟ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯅ ꯆꯟ ꯇꯥꯇꯣꯟꯗꯤ ꯈꯣꯡꯗ ꯁꯣꯛꯑꯕꯁꯨ ꯅꯣꯏ ꯃꯌꯥꯝꯒ ꯑꯃꯨꯛ ꯍꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯉꯤꯗꯅ ꯑꯗꯨꯕꯨ ꯅꯪꯒꯤ ꯗꯥ ꯃꯂꯪꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯀꯣ ꯇꯥꯇꯣꯟ ꯗꯥ ꯃꯥꯂꯪꯕꯗꯣ ꯈꯨꯗꯛꯇ ꯑꯗꯨꯝ ꯂꯩꯇ꯭ꯔꯕꯣ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯝꯒꯦ ꯆꯤꯡꯂꯦꯟꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯈꯨꯗꯛꯇ ꯑꯗꯨꯝ ꯂꯩꯇ꯭ꯔꯦꯗ ꯑꯗꯣ ꯇꯥꯇꯣꯟ ꯅꯪꯅ ꯂꯩ ꯍꯥꯏꯔꯤꯕ ꯌꯨꯝꯗꯣ ꯀꯨꯀꯤꯗꯤ ꯆꯪꯂꯛꯇꯕ꯭ꯔꯥ ꯀꯩꯗꯧꯕꯒꯤ ꯆꯪꯉꯣꯏꯗꯣꯏꯅꯣ ꯑꯉꯥꯎꯕꯤ ꯑꯗꯣ ꯃꯣꯏꯒꯤ ꯌꯨꯝꯅꯤꯅꯦ ꯑꯗꯨꯕꯨ ꯇꯥꯇꯣꯟꯅ ꯈꯣꯡꯁꯤ ꯁꯣꯛꯂꯝꯗ꯭ꯔꯕ ꯀꯨꯀꯤ ꯐꯅꯌꯥꯝꯗꯤ ꯍꯥꯠꯀꯅꯤ ꯑꯩꯒꯤ ꯈꯣꯡꯁꯤꯅ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤ ꯀꯃꯥꯏꯅ ꯍꯥꯠꯇꯣꯏꯅꯣ ꯃꯣꯏꯗꯤ ꯃꯤ ꯗꯃꯥꯗꯃ ꯀꯣꯏꯁꯤꯟꯗꯅ ꯂꯩ ꯍꯥꯏꯔꯤꯁꯤꯗꯤ ꯃꯇꯥꯡꯗꯨꯗ ꯇꯥꯇꯣꯟꯗꯤ ꯅꯣꯡꯃꯩꯁꯨ ꯌꯥꯎꯔꯝꯃꯣꯏꯅꯦ ꯏꯍꯦ ꯅꯣꯡꯃꯩ ꯌꯥꯎꯗꯅ ꯍꯥꯠꯇꯣꯏꯅꯤ ꯅꯣꯡꯃꯩ ꯀꯀꯥ ꯄꯨꯕ ꯌꯥꯕ ꯃꯐꯝ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯍꯥꯠꯇꯣꯏꯕ ꯑꯩꯅ ꯂꯩꯔꯤꯕ ꯌꯨꯝꯗꯣ ꯃꯣꯏꯒꯤ ꯄꯣꯊꯥꯐꯝꯅꯤ ꯅꯤꯁꯥ ꯇꯝꯐꯝꯁꯨ ꯑꯣꯏꯕꯖꯥꯠꯅꯤ ꯃꯤꯁꯨ ꯑꯃꯃꯝ ꯁꯤꯟꯗꯨꯅ ꯆꯪꯉꯛꯏ ꯑꯗꯨꯒ ꯅꯤꯁꯥꯗꯣ ꯇꯈꯩ ꯆꯥꯁꯤꯜꯂꯒꯅꯦ ꯐꯃꯨꯡꯗꯨꯗ ꯀꯥꯈꯠꯂꯒ ꯇꯨꯝꯈ꯭ꯔꯅꯤ ꯑꯗꯨꯗꯤ ꯇꯥꯇꯣꯟ ꯅꯪꯅ ꯂꯩꯔꯤꯗꯣ ꯀꯥꯡꯈꯗꯅꯦ ꯍꯥꯏꯗꯥꯏꯅꯦ ꯃꯣꯏꯗꯤ ꯎꯗꯖꯥꯠꯂꯣ ꯎꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯂꯥꯛꯏꯁꯦ ꯏꯁ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯐꯥꯎ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯌꯦ ꯇꯥꯇꯣꯟ ꯅꯪꯗꯤ ꯀꯤꯗ꯭ꯔꯣ ꯀꯤꯗꯦꯗ ꯈꯣꯡꯁꯤꯅ ꯀꯩꯁꯨꯝ ꯇꯧꯔꯝꯗ꯭ꯔꯕ ꯅꯨꯃꯤꯠ 8ꯅꯤ ꯑꯩꯅ ꯂꯩꯕꯗꯣ ꯑꯃꯃꯝꯗꯪ ꯍꯥꯠꯄꯗꯅꯦ ꯃꯤ 8ꯇꯤ ꯍꯥꯠꯂꯗꯕꯅꯤ ꯃꯤ ꯈꯪꯅꯔꯛꯀꯅꯤꯌꯦ ꯌꯥꯔꯣꯏꯗ ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯅꯤꯁꯥꯒꯤ ꯃꯌꯥꯏꯗꯨꯅ ꯁꯤꯔꯕꯣꯏ ꯅꯤꯡꯗꯣꯏꯅꯦ ꯍꯥꯟꯅꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤ ꯌꯥꯝ ꯁꯤꯈ꯭ꯔꯕ ꯃꯥꯜꯂꯦ ꯃꯣꯏꯅ ꯉꯥꯡꯅꯕꯗ ꯇꯥꯏꯌꯦꯕ ꯆꯟ ꯌꯥꯔꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯁꯥꯔꯁꯦꯕ ꯇꯥꯇꯣꯟ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯌꯥꯝ ꯋꯥꯔꯦꯕꯀꯣ ꯁꯦꯕ ꯍꯦꯟꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯉꯛꯇꯨ ꯈꯖꯤꯛ ꯅꯣꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯄꯛꯆꯥꯎꯒ ꯏꯕꯦ ꯆꯥꯎꯕꯤꯒꯁꯨ ꯃꯈꯨꯠꯇ ꯍꯣꯠ ꯀꯦꯁ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ ꯃꯅꯤꯡꯗꯅ ꯌꯥꯏꯆꯦꯟꯕꯒ ꯇꯅꯨꯒꯁꯨ ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯏꯟꯅꯔꯛꯏ ꯍꯦꯟꯊꯣꯏꯅ ꯃꯕꯨꯡꯕꯨ ꯁꯨꯝꯕꯤꯕꯗꯨ ꯎꯕꯗ ꯅꯥꯀꯟꯗꯒꯤ ꯇꯅꯨꯅ ꯂꯛꯅꯔꯛꯏ ꯅꯨꯄꯤꯁꯦ ꯇꯥꯇꯣꯟ ꯍꯦꯛ ꯂꯥꯛꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯁꯦ ꯅꯤꯡꯁꯤꯡꯈꯤꯗ꯭ꯔꯦꯀꯣ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯏ ꯍꯦꯟꯊꯣꯏꯗꯨ ꯆꯠꯂꯣꯍꯦ ꯀꯩꯗꯧꯕꯩ ꯅꯤꯡꯁꯤꯡꯉꯣꯏꯗꯣꯏꯅꯣ ꯆꯪꯉꯛꯑꯣ ꯗꯥꯌꯥꯏꯆꯦꯟꯕ ꯆꯪꯉꯛꯑꯣ ꯅꯣꯏ ꯇꯥꯇꯣꯟꯁꯤ ꯇꯨꯝꯈ꯭ꯔꯕꯣ ꯍꯣꯏ ꯇꯨꯝꯈ꯭ꯔꯦ ꯍꯣꯏꯅꯦ ꯑꯩꯕꯨꯗꯤ ꯆꯪꯉꯛꯀꯦꯅꯦ ꯑꯗꯣ ꯅꯪꯕꯨ ꯉꯁꯤ ꯀꯞꯇ꯭ꯔꯕꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ ꯗꯥꯌꯥꯏꯆꯦꯟꯕ ꯑꯁꯦꯡꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯅꯣꯛꯏ ꯍꯦꯟꯊꯣꯏ ꯃꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯅꯪꯅ ꯄꯨꯔꯛꯏꯗꯣ ꯆꯥꯛ ꯅꯠꯇ꯭ꯔꯣ
ꯃꯥꯅꯦ ꯃꯥꯅꯦ ꯆꯝꯐꯨꯠꯁꯨ ꯌꯥꯎꯔꯛꯄꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯇꯥꯇꯣꯟꯁꯦ ꯍꯧꯗꯣꯛꯑꯒ ꯄꯤꯖꯔꯁꯤꯔꯥ ꯄꯛꯆꯥꯎꯅ ꯑꯃꯨꯛ ꯍꯧꯗꯣꯛꯈꯤꯅꯨꯗ ꯉꯥꯏꯍꯥꯛ ꯇꯨꯝꯖꯈꯤꯁꯅꯨ ꯉꯁꯥꯏꯈꯩ ꯅꯪꯒꯤ ꯋꯥꯔꯤꯗ ꯇꯨꯝꯃꯝꯃꯔꯣꯏ ꯑꯩꯅ ꯈꯪꯉꯕꯅꯤ ꯕꯕꯥ ꯑꯩꯅ ꯁꯥꯕ ꯅꯠꯇꯦꯀꯣ ꯃꯥꯅ ꯍꯧꯖꯔꯛꯄꯅꯤ ꯍꯣꯏꯅꯦ ꯃꯥꯅꯕꯨ ꯍꯧꯒꯦꯔꯥ ꯅꯪꯅꯕꯨ ꯍꯧꯒꯦꯔꯥ ꯁꯥꯗꯤ ꯁꯥꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯏꯆꯦꯟꯕꯅ ꯍꯦꯟꯊꯣꯏꯗ ꯐꯂꯞ ꯐꯂꯞ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯑꯗꯨ ꯎꯔꯗꯨꯅ ꯇꯅꯨꯅ ꯋꯥꯗꯨ ꯊꯩꯗꯣꯔꯛꯏ ꯅꯨꯄꯤ ꯇꯥꯇꯣꯟꯁꯨ ꯇꯨꯕꯤꯕꯅꯤꯅ ꯏꯃꯥꯒ ꯕꯕꯥꯒ ꯂꯩꯔꯤꯉꯩꯗ ꯗꯥꯏꯌꯥ ꯆꯦꯟꯕꯗ ꯑꯆꯥꯄꯣꯠ ꯂꯩꯍꯜꯂꯒ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯐꯥꯁ ꯐꯨꯗꯇꯒ ꯆꯪꯂꯒ ꯆꯥꯗꯕ ꯀꯨꯏꯔꯦꯕ ꯏꯕꯦ ꯆꯥꯎꯕꯤꯅ ꯃꯔꯛ ꯐꯠ ꯊꯠꯂꯛꯇꯨꯅ ꯆꯥꯔꯨꯔꯣ ꯑꯗꯣ ꯅꯪ ꯗꯥꯏꯌꯥ ꯁꯦꯝꯕꯗꯗꯤ ꯂꯩꯍꯜꯂꯅꯨ ꯃꯥꯗꯤ ꯑꯩꯈꯣꯏꯅꯅꯦ ꯄꯤꯖꯒꯗꯕꯅꯦ ꯃꯥꯅ ꯇꯥꯟ ꯆꯥꯅ ꯊꯣꯛꯂꯛꯄꯒꯤ ꯅꯪ ꯇꯥꯇꯣꯟꯒ ꯊꯦꯡꯅꯔꯤꯕꯅꯦ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ ꯏꯁꯥꯁꯦ ꯁꯦ ꯄꯩꯁꯥꯁꯦ ꯂꯧꯁꯤꯜꯂꯨ ꯌꯥꯏꯆꯦꯟꯕ ꯅꯣꯛꯃꯤ ꯇꯧꯅ ꯏꯃꯥ ꯌꯥꯔꯦꯗ ꯑꯩꯅ ꯑꯗꯨꯝ ꯂꯩꯔꯒꯦ ꯄꯤꯇ꯭ꯔꯨ ꯑꯅꯤꯁꯤꯅ ꯆꯥꯗꯅ ꯀꯌꯥꯝ ꯆꯥꯗꯣꯏꯅꯣ ꯑꯁ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯃꯤ ꯅꯨꯄꯤꯁꯦ ꯄꯥꯡꯒꯟ ꯁꯣꯜꯂꯁꯨ ꯆꯥꯕꯗꯗꯤ ꯅꯨꯄꯥ ꯂꯣꯏꯅ ꯇꯥꯟꯅꯕ ꯉꯝꯃꯣꯏ ꯍꯥꯏꯖꯔꯤꯕ ꯌꯦꯡꯅ ꯇꯥꯔꯦꯗꯅ ꯅꯣꯏ ꯑꯅꯤꯒ ꯑꯩ ꯏꯊꯟꯗꯒ ꯅꯨꯄꯤ ꯂꯣꯏꯁꯤꯜꯂꯣ ꯆꯠꯁꯤ ꯑꯁ ꯅꯣꯡꯃ ꯐꯖꯅ ꯆꯥꯔꯁꯤꯕ ꯉꯁꯤꯗꯤ ꯊꯣꯛꯄ ꯌꯥꯝ ꯇꯜꯂꯦꯕ ꯇꯣꯛꯑꯁꯦ ꯆꯠꯄ ꯌꯥꯝ ꯇꯜꯂꯦ ꯃꯤ ꯄꯛꯆꯥꯎꯅ ꯑꯃꯨꯛ ꯍꯩꯃ ꯆꯥꯇꯣꯝꯕꯤ ꯆꯠꯂꯣꯗꯅ ꯆꯠꯃꯤꯟꯅꯔꯨꯔꯣ ꯍꯧꯖꯤꯛꯇꯤ ꯅꯪ ꯇꯥꯇꯣꯟꯁꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯗꯅ ꯑꯁꯨꯝꯅ ꯑꯍꯨꯝꯗꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯐꯥꯁ ꯐꯨꯗ ꯑꯃꯗ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯆꯥꯕ ꯌꯥꯕ ꯆꯥꯔꯕ ꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯁꯣꯝꯗꯁꯨ ꯆꯤꯡꯂꯦꯟ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯗꯣꯛꯇꯔꯅ ꯌꯨꯝꯗ ꯆꯠꯄ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯗꯤscharge ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯔꯝꯂꯦ ꯑꯍꯨꯝꯗꯨ ꯍꯦꯛ ꯆꯪꯉꯛꯄꯒ ꯏꯕꯦ ꯆꯥꯎꯕꯤꯅ ꯌꯥꯏꯆꯦꯟꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯌꯥꯏꯆꯦꯟꯕ ꯗꯣꯛꯇꯔꯅ ꯍꯧꯖꯤꯛ ꯄꯨꯊꯔꯣ ꯍꯥꯏꯔꯦ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯏꯃꯥ ꯌꯨꯝꯗ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯔꯒ ꯇꯞꯅ ꯐꯔꯛꯀꯅꯤ ꯍꯥꯏꯔꯕꯅꯤꯅ ꯌꯥꯏꯆꯦꯟꯕꯅ ꯆꯤꯡꯂꯦꯟꯗ ꯌꯦꯡꯂꯛꯏ ꯍꯟꯗꯛ ꯑꯃꯨꯛ ꯐꯔꯛꯄꯗꯗꯤꯅꯦ ꯃꯣꯔꯦꯗ ꯑꯣꯏꯅ ꯂꯩꯊꯔꯨꯁꯤ ꯑꯗꯨꯅ ꯐꯠꯇ꯭ꯔꯣ ꯌꯥꯔꯦꯀꯣ ꯋꯥꯊꯤꯗꯨ ꯇꯧꯔꯛꯀꯅꯨ ꯌꯨꯝꯗ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯦ ꯑꯩꯒꯤꯁꯤ ꯋꯥꯊꯤ ꯑꯃꯨꯛ ꯇꯥꯔꯕ ꯃꯇꯝꯗꯤ ꯅꯣꯡꯃ ꯍꯧꯈꯤ ꯅꯤꯅꯤ ꯍꯧꯈꯤ ꯌꯥꯏꯆꯦꯟꯕ ꯅꯣꯡꯃꯒꯤ ꯆꯤꯡꯂꯦꯟ ꯍꯣꯏꯗ ꯂꯥꯛꯍꯧꯗꯕꯗ ꯆꯥꯛ ꯆꯪꯗꯦ ꯍꯥꯏꯕꯗꯨ ꯌꯧꯔꯕꯅꯤ ꯍꯦꯟꯊꯣꯏꯁꯨ ꯑꯗꯨ ꯃꯉꯥꯏ ꯍꯦꯟꯊꯣꯏ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯇꯥꯇꯣꯟ ꯗꯣꯛꯇꯔꯅ ꯈꯔ ꯆꯠꯄ ꯁꯥꯟꯅꯧ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯗꯧꯔꯦ ꯗꯥꯏꯌꯥ ꯁꯦꯝꯕ ꯀꯧꯁꯤꯔꯥ ꯃꯥꯒ ꯁꯝꯃꯒ ꯆꯠꯅꯕ ꯃꯄꯥꯟꯗꯒꯤ ꯌꯥꯏꯆꯦꯟꯕꯅ ꯌꯥꯔꯦꯗ ꯅꯣꯏꯅ ꯀꯧꯗ꯭ꯔꯤꯉꯩꯗꯅꯦ ꯏꯁꯥꯅ ꯈꯪꯅ ꯑꯗꯨꯝ ꯂꯥꯛꯆꯔꯕꯅꯤ ꯆꯤꯡꯂꯦꯟꯗꯨ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯃꯁꯛꯁꯤꯒ ꯍꯧꯗꯣꯡꯒ ꯍꯦꯛ ꯆꯞ ꯃꯥꯟꯅꯔꯗꯅ ꯃꯅꯝ ꯇꯥꯕꯗ ꯄꯥꯏꯔꯛꯄꯒꯨꯝ ꯃꯃꯤꯡ ꯄꯟꯕꯗ ꯄꯥꯏꯔꯛꯄꯅ ꯍꯥꯜꯂꯤꯅꯦ ꯑꯩꯈꯣꯏ ꯏꯆꯟꯁꯤꯁꯨ ꯃꯥꯕꯨ ꯂꯥꯛꯑꯗꯤ ꯍꯔꯥꯎꯕꯗꯧꯅ ꯇꯧꯏꯅꯦ ꯑꯃꯁꯤꯁꯨ ꯑꯩꯈꯣꯏ ꯆꯟꯅꯒ ꯂꯩꯔꯝꯗ꯭ꯔꯗꯤ ꯀꯣꯏꯊꯤꯒ ꯊꯤꯔꯗꯅ ꯀꯩꯅꯣꯝꯅꯤꯀꯣ ꯃꯣꯏꯅꯤꯒꯤꯁꯦ ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯆꯥꯛ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯉꯕꯣ ꯍꯦꯟꯊꯣꯏ ꯏꯀꯥꯏꯔꯞ ꯇꯧꯅ ꯗꯥꯏꯌꯥ ꯁꯦꯝꯕ ꯊꯣꯡꯗ꯭ꯔꯤꯌꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯏꯕꯥꯅꯤ ꯆꯪꯗꯅ ꯊꯣꯡꯉꯨꯔꯁꯤ ꯆꯤꯡꯂꯦꯟ ꯇꯥꯞ ꯑꯣꯛꯂꯛꯇꯨꯅ ꯈꯨꯝꯂꯛꯏ ꯑꯦ ꯅꯤꯄꯥ ꯆꯥꯛꯇꯣ ꯑꯩꯈꯣꯏ ꯆꯟꯅ ꯑꯗꯨꯝ ꯊꯣꯡꯖꯔꯅꯤ ꯑꯩ ꯑꯝꯇꯅꯦ ꯁꯨꯃꯥꯡꯁꯤꯗ ꯆꯠꯄꯤ ꯁꯥꯟꯅꯒꯦ ꯂꯥꯛꯑꯣ ꯕꯤ ꯉꯥꯏꯈꯣꯍꯦ ꯆꯥꯛ ꯐꯖꯅ ꯆꯥꯔꯒ ꯆꯠꯁꯤ ꯃꯤ ꯑꯉꯥꯡꯁꯦ ꯋꯥꯔꯦꯕ ꯊꯕꯛ ꯃꯌꯥꯝꯁꯤ ꯇꯧꯕꯗ ꯅꯪꯁꯨ ꯂꯩꯔꯕꯅꯤ나 ꯑꯩꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯇꯧꯕꯅꯤ ꯋꯥꯁꯤ ꯍꯥꯏꯔꯒ ꯌꯥꯏꯆꯦꯟꯕ ꯀꯤꯆꯟꯗ ꯐꯠ ꯆꯪꯈꯤ ꯑꯦ ꯆꯪꯈꯤꯅꯦ ꯍꯨꯔꯥꯟꯕ ꯅꯒꯨꯟ ꯈꯪꯉꯤꯀꯣ ꯆꯥꯛ ꯊꯣꯡꯉꯤꯅꯦ ꯍꯥꯏꯔꯒ ꯑꯉꯥꯡꯗꯨꯗ ꯔꯣꯃꯥꯟꯁꯀ ꯑꯃꯨꯛ ꯇꯝꯕꯤ ꯂꯩꯔꯝꯃꯕ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯍꯦ ꯃꯊꯟꯇ ꯂꯩꯍꯧꯕꯅꯤ ꯆꯤꯡꯂꯦꯟ ꯑꯃꯗꯨꯗꯤ ꯇꯥꯕꯤꯕ ꯅꯠꯇꯦ ꯁꯣꯝꯗ ꯑꯅꯤꯗꯨ ꯆꯥꯛ ꯊꯣꯡꯅ ꯋꯥꯔꯤꯗꯨ ꯀꯟꯅ ꯅꯨꯡꯉꯥꯏꯔꯤ ꯗꯥꯏꯌꯥ ꯁꯦꯝꯕ ꯑꯩꯈꯣꯏ ꯇꯥꯇꯣꯟꯒ ꯂꯩꯔꯨꯁꯨꯋꯣ ꯑꯩ ꯁꯨꯝ ꯊꯣꯡꯒꯦ ꯌꯥꯔꯅꯤꯌꯦ ꯑꯩꯈꯣꯏ ꯇꯥꯇꯣꯟꯅ ꯀꯩꯅꯣꯝꯃ ꯈꯟꯈ꯭ꯔꯅꯤ ꯆꯠꯂꯣꯕ ꯑꯁ ꯀꯩꯁꯨ ꯈꯜꯂꯨꯅꯨꯍꯦ ꯅꯣꯏ ꯇꯥꯇꯣꯟꯗꯤ ꯃꯕꯨꯛ ꯌꯥꯝ ꯐꯕꯅꯦ ꯑꯗꯣ ꯆꯥꯟ ꯍꯌꯦꯡꯗꯤ ꯀꯣꯏꯔꯨꯁꯤꯔꯥ ꯀꯗꯥꯏꯗ ꯂꯥꯟꯁꯨ ꯂꯣꯏꯗ꯭ꯔꯤ ꯑꯩ ꯇꯜꯂꯤꯗ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅꯁꯨ ꯌꯥꯔꯣꯏ ꯀꯩꯅꯣꯍꯦ ꯂꯥꯟꯅꯁꯨ ꯌꯥꯝ ꯅꯦꯝꯃꯁꯤꯗꯤ ꯀꯣꯏꯕ ꯆꯠꯄꯕꯨ ꯏꯃꯥ ꯍꯣꯏꯗ ꯍꯥꯏꯒꯗ꯭ꯔꯣ ꯏꯃꯥꯟꯅꯕꯤ ꯑꯃ ꯎꯅꯔꯨꯒꯦ ꯍꯥꯏꯔꯝꯃꯨ ꯑꯗꯣ ꯀꯗꯥꯏꯗꯅꯣꯕ
ꯌꯥꯝꯅ ꯂꯥꯞꯄꯗꯤ ꯇꯜꯂꯤꯀꯣ ꯌꯥꯝ ꯂꯥꯞꯄꯣꯏ ꯃꯤ ꯃꯐꯝꯗꯣ ꯌꯥꯝ ꯐꯖꯕꯗꯨꯗ ꯌꯦꯡꯍꯟꯅꯤꯡ ꯇꯧꯕꯅꯦꯕ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯦꯟꯊꯣꯏ ꯁꯅꯥ ꯑꯃꯗꯤ ꯌꯥꯏꯆꯦꯟꯕ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯐꯩꯕꯥꯛꯆꯥꯎ ꯏꯈꯥꯏꯔꯣꯝꯗ ꯂꯥꯟꯁꯤꯟꯈ꯭ꯔꯦ ꯒꯥꯔꯤꯗꯨ ꯂꯝꯕꯤ ꯃꯇꯥꯏ ꯑꯃꯗ ꯈꯥꯝꯂꯝꯗꯨꯅ ꯗꯥꯌꯥꯏꯆꯦꯟꯕ ꯀꯩ ꯂꯝꯅꯣ ꯁꯤꯕꯣ ꯐꯧꯕꯥꯛꯆꯥꯎ ꯍꯥꯏꯕꯅꯤ ꯐꯖꯗ꯭ꯔꯣ ꯃꯐꯝꯁꯦ ꯐꯕꯨꯗꯤ ꯐꯖꯩꯌꯦꯕꯨ ꯌꯥꯝꯅ ꯆꯤꯛꯑꯦ ꯃꯤꯁꯨ ꯀꯅꯥꯝꯇ ꯎꯗꯦ ꯀꯤꯖꯩꯌꯦ ꯑꯩꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯍꯦ ꯃꯐꯝꯁꯦ ꯀꯨꯀꯤ ꯇꯥꯗꯦ ꯍꯥꯏꯕꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯠꯂꯁꯦ ꯃꯐꯝꯁꯦ ꯏꯁꯥꯗ ꯀꯩꯅꯣꯝꯃ ꯐꯥꯎꯋꯦꯕ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯄꯥꯝꯗ꯭ꯔꯕꯅꯤꯅ ꯆꯠꯇ꯭ꯔꯦꯗꯅ ꯑꯩꯅꯗꯤ ꯃꯐꯝꯁꯦ ꯐꯖꯕꯁꯤꯗ ꯁꯨꯝ ꯌꯦꯡꯍꯟꯅꯤꯡ ꯇꯧꯕꯅꯤꯗ ꯌꯥꯏꯆꯦꯟꯕ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯃꯀꯣꯛꯇ ꯊꯣꯝꯂꯛꯄꯗ ꯌꯥꯏꯆꯦꯟꯕ ꯈꯨꯗꯛꯇ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯃꯁꯥꯗꯨ ꯂꯩꯃꯥꯏꯗ ꯇꯨꯊꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯍꯦꯟꯊꯣꯏ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯌꯥꯏꯆꯦꯟꯕꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯤ ꯗꯥꯌꯥꯏꯆꯦꯟꯕ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯧꯒꯠꯂꯣ ꯁꯦ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯗꯥꯌꯥꯏꯆꯦꯟꯕ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯈꯣꯏꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯇꯥꯇꯣꯟ ꯏꯃꯥ ꯕꯕꯥ ꯑꯩꯅ ꯅꯣꯏꯗ ꯃꯤꯅꯝꯃꯒ ꯆꯠꯂꯨꯕꯅ ꯏꯁꯥꯅ ꯏꯃꯪ ꯊꯤꯖꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ ꯑꯩ ꯂꯥꯜꯂꯦ ꯏꯃꯥ ꯑꯩ ꯂꯥꯜꯂꯦ ꯗꯥꯌꯥꯏꯆꯦꯟꯕ ꯍꯧꯒꯠꯂꯣ ꯑꯩꯅ ꯉꯁꯥꯏꯅ ꯆꯠꯂꯁꯦ ꯍꯥꯏꯗ꯭ꯔో ꯍꯦ ꯃꯤꯍꯥꯠ ꯃꯆꯥ ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯅꯣꯏꯗ ꯀꯩ ꯂꯥꯟꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯍꯦꯟꯊꯣꯏꯕꯨ ꯃꯤꯐꯠꯇꯁꯤꯡꯗꯨꯅ ꯐꯤ ꯑꯃꯅ ꯃꯆꯤꯟ ꯃꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯊꯦꯡꯖꯤꯜꯂꯛꯑ ꯐꯥꯎꯕ ꯍꯜꯂꯛꯇꯕꯗꯨꯗ ꯏꯃꯨꯡ ꯑꯅꯤꯗꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯇꯨꯡꯗ ꯃꯈꯣꯏꯕꯨ ꯆꯠꯈꯤꯕꯗ ꯎꯍꯧꯕ ꯈꯔꯅ ꯀꯨꯀꯤꯒꯤ ꯂꯩꯕ ꯖꯒꯥ ꯆꯪꯈ꯭ꯔꯦ ꯍꯥꯏꯅ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯑꯃꯒꯤ ꯃꯩꯆꯥꯛ ꯈꯔ ꯍꯟꯊꯔꯛꯄꯗ ꯉꯥꯏꯔꯤꯉꯩ ꯑꯃꯒꯤ ꯑꯃꯨꯛ ꯃꯩꯆꯥꯛ ꯍꯥꯞꯈ꯭ꯔꯦ ꯄꯨꯟꯁꯤꯗ ꯋꯥꯕꯗꯒꯤ ꯋꯥꯔꯕ ꯏꯆꯥ ꯀꯥꯏꯅꯕꯁꯤꯗꯒꯤ ꯍꯦꯟꯕ ꯑꯋꯥꯕ ꯑꯃꯃꯨꯛ ꯂꯩꯔꯝꯈꯤꯗ꯭ꯔꯥ ꯉꯁꯤꯗꯤ ꯏꯃꯨꯡꯁꯤꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯃꯌꯥꯝ ꯑꯁꯤ ꯀꯅꯥꯅꯁꯨ ꯊꯦꯝꯖꯤꯟꯕꯤꯕ ꯉꯝꯂꯔꯣই ꯍꯦꯟꯊꯣꯏ ꯁꯅꯥ ꯃꯍꯥꯛꯇꯅ ꯉꯝꯒꯅꯤ ꯏꯕꯦꯆꯥꯎꯕꯤ ꯃꯆꯥꯒꯤ ꯐꯣꯇꯣꯗꯨ ꯀꯣꯟꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯄꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯍꯦꯟꯊꯣꯏ ꯁꯅꯥ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯃꯤꯡꯁꯦ ꯏꯃꯥꯅ ꯄꯦꯟꯅ ꯀꯧꯒꯦꯀꯣ ꯅꯪꯒꯤ ꯕꯕꯥꯅ ꯏꯆꯥꯗ ꯅꯨꯡꯁꯤꯅ ꯊꯣꯟꯈꯤꯕ ꯃꯤꯡꯅꯦ ꯁꯤ ꯅꯪ ꯄꯥꯝꯗ꯭ꯔꯕꯣ ꯄꯥꯝꯗ꯭ꯔꯕꯣ ꯏꯆꯥꯊꯣꯏ ꯅꯪ ꯃꯃꯥꯗꯣ ꯑꯣꯏꯗꯕ ꯋꯥꯏꯔꯝꯗꯨꯅ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯂꯝꯕꯤꯗꯨꯗ ꯅꯪ ꯃꯃꯥ ꯌꯥꯎꯗꯅ ꯆꯠꯄ ꯉꯝꯃꯣꯏꯌꯦ ꯏꯆꯥꯊꯣꯏ ꯅꯪ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯌꯦ ꯃꯃꯥꯁꯨ ꯅꯇꯨꯡ ꯏꯟꯅꯔꯛꯑꯒꯦ ꯏꯆꯥꯊꯣꯏꯕꯤ ꯁꯤ ꯍꯥꯏꯔꯒ ꯏꯕꯦꯆꯥꯎꯕꯤ ꯍꯧꯒꯠꯈꯤꯒꯦ ꯇꯧꯕꯗ ꯄꯛꯆꯥꯎꯅ ꯐꯥꯔꯗꯨꯅ ꯄꯛꯆꯥꯎꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯤ ꯃꯃꯥ ꯁꯤ ꯐꯝꯃꯣ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯇꯣꯏꯁꯤꯕꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯂꯥꯛꯑꯣ ꯅꯃꯥꯁꯤ ꯐꯅꯕ ꯉꯝꯗ꯭ꯔꯦꯅꯦ ꯏꯆꯥꯒꯤ ꯅꯒꯨꯟꯅ ꯀꯟꯃꯟꯈꯤꯕꯗ ꯕꯕꯥ ꯍꯤꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯀꯔꯤꯅꯣ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯆꯤꯡꯂꯦꯟꯁꯨ ꯃꯃꯥꯗ ꯀꯣꯟꯗꯨꯅ ꯀꯞꯄꯤ ꯆꯟ ꯌꯥꯏꯆꯦꯟꯕ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯨꯔꯤꯁꯤꯕꯣ ꯆꯟ ꯅꯪꯕꯨ ꯇꯥꯇꯣꯟꯒꯤ ꯏꯔꯦꯝꯈꯥꯛꯀꯤ ꯑꯁꯦꯡꯕ ꯏꯆꯟ ꯑꯣꯏꯔꯕꯗꯤ ꯃꯊꯪꯒꯤ ꯃꯄꯣꯛ ꯂꯥꯡꯕꯣꯟ ꯑꯃꯗ ꯏꯃꯥ ꯕꯕꯥꯒꯤ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯂꯛꯈꯤꯁꯤꯀꯣ ꯑꯩꯒꯤ ꯏꯆꯟꯗꯤ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯕꯅꯤ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝ ꯍꯩꯕꯅꯤ ꯌꯥꯏꯆꯦꯟꯕ ꯅꯪ ꯑꯩꯒꯤ ꯏꯆꯟꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯊꯥꯗꯣꯛꯀꯅꯨꯀꯣ ꯆꯤꯡꯂꯦꯟ ꯃꯆꯟꯒꯤ ꯋꯥꯈꯜꯗ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯇꯨꯅ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯑꯣꯏꯈꯤ
ꯋꯥꯔꯤ ꯑꯁꯤꯗ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡꯗꯤ ꯖꯣꯟ, ꯂꯤꯟꯊꯣꯏ, ꯆꯟ ꯑꯃꯁꯨꯡ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅꯤ꯫ ꯚꯤꯗꯤꯑꯣ ꯏꯗꯤꯇꯔ ꯔꯣꯍꯤꯠ ꯂꯥꯏꯁ ꯑꯃꯗꯤ ꯃ꯭ꯌꯨꯖꯤꯛ ꯏꯗꯤꯇꯔ ꯖꯦꯝꯁꯟ KH, ꯂꯤꯔꯤꯛꯁ KH ꯃꯂꯥ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯚꯤꯌꯔꯁ ꯈꯨꯗꯤꯡꯃꯛꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯥꯏꯔꯦꯟ ꯊꯥꯒꯤ ꯊꯥꯁꯤ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡꯅꯤ, ꯃꯝꯕꯅ ꯁꯨꯛꯁꯨꯛꯈ꯭ꯔꯦ꯫ ꯅꯣꯡꯁꯨ ꯊꯤꯂꯤ ꯊꯤꯂꯤ ꯆꯨꯔꯤ, ꯊꯣꯏꯅ ꯀꯟꯕꯗꯤ ꯅꯠꯇꯦ꯫ ꯃꯇꯝ ꯆꯥꯗꯅ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯂꯥꯛꯇꯨꯅ ꯃꯥꯂꯦꯝ ꯑꯁꯤ ꯃꯊꯛ ꯃꯈꯥ ꯑꯣꯟꯒꯗꯧꯒꯨꯝ ꯆꯤꯡꯅꯍꯜꯂꯤ꯫ ꯑꯍꯤꯡꯒꯤ ꯁꯔꯨꯛ ꯑꯌꯥꯝꯕ ꯍꯧꯈ꯭ꯔꯦ, ꯀꯅꯥ ꯑꯃꯠꯇꯁꯨ ꯃꯄꯥꯟ ꯊꯣꯛꯅꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3 ꯇꯥꯔꯛꯄꯒꯤ ꯑꯗꯨꯋꯥꯏꯅꯤ꯫ ꯏꯂꯤꯖꯥꯕꯦꯠ ꯃꯅꯒꯟꯗꯁꯨ ꯃꯆꯥ ꯑꯃꯁꯨ ꯄꯣꯔꯤ꯫ ꯅꯣꯡ ꯅꯨꯡꯁꯤꯠ ꯃꯔꯛꯇꯨꯗ ꯇꯍꯥ ꯇꯍꯥ ꯂꯥꯛꯇꯨꯅ ꯁꯅꯥꯌꯥꯏꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯔꯦ꯫ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯀꯣꯂꯤꯡ ꯕꯦꯜꯗꯨꯗ ꯑꯃꯨꯛ ꯑꯅꯤꯔꯛ ꯈꯤꯡꯉ ꯃꯇꯨꯡꯗ ꯇꯥꯃꯜꯂꯛꯇꯕꯗꯒꯤ ꯏꯂꯤꯖꯥꯕꯦꯠ ꯃꯁꯥ ꯊꯛ ꯊꯛꯅꯤꯡꯅ ꯀꯧꯔꯛꯏ꯫ ꯏꯕꯨꯡ, ꯇꯥꯕ꯭ꯔꯣ? ꯅꯆꯟ ꯏꯂꯤꯖꯥꯕꯦꯠꯅꯦ꯫ ꯏꯕꯨꯡ! ꯁꯅꯥꯌꯥꯏ ꯇꯨꯝꯃꯨꯕꯒꯤ ꯃꯃꯤꯠ ꯐꯥꯛꯂꯤ ꯐꯥꯛꯂꯤ ꯃꯅꯥꯀꯣꯡꯗꯣ ꯊꯥꯡꯒꯠꯇꯨꯅ ꯉꯥꯏꯍꯥꯛ ꯇꯥꯔꯕ ꯃꯇꯨꯡꯗ ꯈꯣꯟꯖꯦꯜꯗꯣ ꯈꯪꯂꯕꯒꯨꯝ ꯃꯃꯤꯠꯇꯣ ꯅꯣꯏ ꯅꯣꯏꯔꯗꯨꯅ ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ꯫ ꯏꯕꯦꯝ ꯃꯦꯂꯤꯌꯥ, ꯀꯩꯗꯧꯔꯦ? ꯅꯣꯡ ꯃꯔꯛꯁꯤꯗ ꯅꯁꯥꯁꯨ ꯂꯣꯏꯅ ꯆꯣꯠꯂꯦꯅꯦ꯫ ꯅꯥꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ꯫ ꯑꯉꯥꯡꯁꯤꯁꯨ ꯂꯣꯏꯅ ꯆꯣꯠꯂꯝꯃꯅꯤꯅꯦ꯫ ꯁꯅꯥꯌꯥꯏ ꯃꯃꯥꯏꯗꯣ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯃꯕꯨ ꯀꯧꯔꯛꯏ꯫ ꯃꯃꯥ! ꯃꯃꯥ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯅꯪꯕꯨ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ꯫ ꯂꯩꯃꯁꯨ ꯃꯄꯨꯔꯣꯏꯕꯅ ꯀꯧꯕꯗꯣ ꯇꯥꯔꯗꯨꯅ ꯐꯤ ꯑꯃ ꯁꯠ ꯏꯟꯁꯤꯟꯗꯨꯅ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯣꯏ ꯕꯕꯥ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ? ꯑꯍꯤꯡꯁꯤꯗ ꯂꯥꯛꯇꯨꯅ ꯀꯧ꯫ ꯂꯩꯃ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗ ꯏꯂꯤꯖꯥꯕꯦꯠꯅ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯕꯦꯝꯃ ꯏꯂꯤꯖꯥꯕꯦꯠ, ꯑꯍꯤꯡꯁꯤꯗ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯆꯪꯉꯛꯑꯣ ꯂꯥꯛꯑꯣ, ꯆꯪꯉꯛꯑꯣ꯫ ꯏꯆꯦ ꯐꯤꯒ ꯄꯤꯒꯦ꯫ ꯂꯣꯏ ꯆꯣꯠꯂꯦꯅꯦ, ꯉꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ? ꯏꯂꯤꯖꯥꯕꯦꯠꯄꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯗꯨꯅ ꯂꯤꯚꯤꯡ ꯔꯨꯝꯒꯤ ꯁꯣꯐꯥꯗꯨꯗ ꯇꯞꯅ ꯐꯝꯍꯜꯂꯤ꯫ ꯂꯩꯃꯁꯨ ꯐꯤꯔꯣꯜ ꯈꯔ ꯂꯧꯔꯨꯗꯨꯅ ꯏꯂꯤꯖꯥꯕꯦꯠꯇ ꯁꯤꯟꯅꯔꯛꯏ꯫ ꯁꯦ ꯐꯤꯁꯦ ꯍꯣꯡꯉꯨꯔꯣ, ꯑꯉꯥꯡꯗꯨꯁꯨ ꯄꯤꯔꯝꯃꯣ꯫ ꯏꯂꯤꯖꯥꯕꯦꯠꯁꯨ ꯂꯩꯃꯒꯤ ꯃꯈꯨꯠꯇꯒꯤ ꯐꯤꯗꯣ ꯂꯧꯔꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯌꯨꯝꯁꯤꯗ ꯃꯥ ꯏꯇꯠ ꯇꯠꯇꯅ ꯂꯥꯛꯄꯅꯔꯥ ꯀꯔꯤꯁꯨ ꯑꯀꯣꯏꯕ ꯌꯥꯎꯗ ꯆꯪꯈ꯭ꯔꯤꯕꯗꯨ꯫ ꯁꯅꯥꯌꯥꯏꯁꯨ ꯁꯣꯐꯥꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯑꯉꯥꯡꯗꯨꯗꯤ ꯊꯣꯏꯅ ꯆꯣꯠꯇꯦ꯫ ꯂꯩꯃꯅ ꯑꯉꯥꯡꯗꯨꯕꯨ ꯐꯖꯅ ꯑꯊꯥꯕ ꯐꯤ ꯑꯃꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯂꯩꯃꯒꯤ ꯃꯇꯝꯄꯥꯛꯇ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤ꯫ ꯏꯂꯤꯖꯥꯕꯦꯠꯁꯨ ꯐꯤ ꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯩꯃ ꯁꯣꯐꯥꯗꯨꯗ ꯃꯈꯨꯠꯇꯨꯅ ꯊꯝꯗꯨꯅ ꯁꯦ ꯁꯤꯗ ꯐꯝꯃꯨ꯫ ꯏꯂꯤꯖꯥꯕꯦꯠꯁꯨ ꯀꯞꯄꯨꯕꯒꯤ ꯃꯃꯤꯠꯁꯨ ꯏꯉꯥꯡ ꯉꯥꯡꯁꯤꯜꯂꯤ꯫ ꯂꯩꯃꯒꯤ ꯅꯥꯀꯟꯗ ꯈꯖꯤꯛ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯍꯨꯝꯗꯨ ꯋꯥ ꯉꯥꯡꯅꯗꯦ꯫ ꯁꯅꯥꯌꯥꯏꯅ ꯑꯆꯤꯛꯄꯗꯣ ꯊꯨꯒꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ, ꯀꯔꯤ ꯍꯥꯏꯅꯔꯤꯅꯣ ꯅꯣꯏꯕꯣ? ꯅꯇꯧꯗꯨ ꯌꯦꯡꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯇꯧꯔꯤꯁꯦ꯫ ꯚꯥꯞ ꯇꯥꯗꯦꯗꯀꯣ ꯍꯧꯁꯤꯁꯦ꯫ ꯏꯂꯤꯖꯥꯕꯦꯠ ꯅꯨꯡꯍꯤꯛꯅꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡ, ꯑꯩ ꯀꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦꯅꯦ꯫ ꯃꯊꯋꯥꯏꯁꯨ ꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯅꯦ꯫ ꯂꯩꯃ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯍꯥꯏꯌꯨ, ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯥꯏꯐꯝ ꯈꯪꯗꯦꯅ ꯁꯨꯝ ꯂꯣꯠꯁꯤꯟꯗꯅ ꯊꯝꯃꯗꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯈꯪꯒꯅꯤ? ꯑꯗꯨꯕꯨꯔꯣ ꯏꯆꯦ, ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ ꯃꯤꯇꯣꯞ ꯌꯥꯝꯅ ꯆꯪꯂꯛꯄꯅꯦ꯫ ꯂꯩꯐꯝꯁꯨ ꯌꯥꯝꯅ ꯆꯤꯜꯂꯕ꯫ ꯑꯗꯨꯗ ꯃꯣꯏꯁꯦ ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯠꯇꯕꯅꯦ꯫ ꯃꯣꯏꯒꯤ ꯋꯥꯈꯜꯗꯣ ꯑꯩꯒꯤ ꯅꯨꯄꯥꯒꯁꯨ ꯌꯥꯝꯅ ꯃꯥꯟꯅꯕꯅꯦ꯫ ꯑꯩꯕꯨꯅ ꯇꯣꯉꯥꯟꯅ ꯏꯊꯟꯇ ꯇꯥꯍꯟꯕ꯫ ꯃꯥꯟꯅꯗꯕ ꯍꯥꯏꯕꯕꯨ ꯏꯆꯦ, ꯑꯩꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ
kobi hangam alu thagani moina popi thasi haigani sidagi adum hore manadabase Sanayay na marak thalai. Nate, adugi maramgi khanari rani nogi sipo. adugidi natiye mase thabak yamna suningdabane nongambadagi nimit taba phawbasu yu adum thakani guli amuk chasingani macha singisu krimta khandaba aduta aina khara ngangbi bane adugi mana aise yamna phatte moige mo chanadre yumda leiba yaroina furaga tala isene Asi hayrag Elizabeth hik singduna kapi. Iliva fiziduna sasat amutay thoi. Lay matumin na wari tarambadagi nungay taba sakfamda. Elizabeth po temsin birai. Sese, kap kano. Kay da fura ino. Nang busok pa yaw bro. Elizabeth, magi nupa na fura iba mapam singdo lay madayang hali. Is, sidi yam so ine. Sese, angang se pa mo. Ay ne, hidak lo tuuge. Layma room drap prap sangduna first aid box to puthokduna tholai aduga asokpaduda hidak to teibirai karisu thokna daba imung sina magi awamana mateng pangbiriba mayam se khallumada Elizabeth kapoi haiba ngamdre thingbina ba leitraba mapido makhajai ani dunda pupuk nanthare ado ise nanaw kaina madi haijage Layma mangak nomi haira u haigum aigidi iche ka ipunga natana kanaga suwa tanafam naite anduna hayeng tungfo nusi chanana laiminasiko Laiminadradi kaino Elizabeth na marak amuk thalai aina haidi haibigano moina lepung ngangnabada aina tabane hayengse prince leli chatkani aduga mitaida landangani haibamasu haife taiye Iche, si tabagisu aigi nupana aingonda mitayda haiganona yamna saibane mitayga tinagonusu yamna toina haibane Wado tamada Sanayay ga laymagasu ingangang na Elizabeth punna yengi Sanayay hena singnaba phawrai hanaga mananda ba mawongda hantak marak kuki singna moida yengi ba mityeng hojikta da batarai Sanayay na nakoy na nahairai Ado ibema, nang bui kuy de sansapam pi haiduna, nang onda nang bi say biroidro. ipung adugiti kari suwagano sayroida aina su haido oi Pare, ado di nga potaro, nongsu gan gidore. Asam na numitu su hokre matangi ayukni Pakpi mahausa gum dukando thong hang na bakan no honari Tanzado na hausay super prap lai Ima, ngasidagi dukan thong hangbiru no. Pakpi ingangak na hausay da yenga kari layrage ni ngasi si boy bungo Dukan thong hangano hairi si bo Hausay saurap tau ba konjel da Ngasi, ekoi gisida makok tang ba siendo, simsangka ba lakani. Ma lakpase, ekoi na yam pam da bane. Pakpi sahi humdra mo kileng oigani Matam kuina Mafam sida zal bizat khaidana nungsi sanana laiminarakpani adubu ngasi hausai gi wangang sigi marumda kari lairi haibadi pakpi karim khangjaba nate isam samna aduk mak wadu makha tare mana jim sanga ba lakpada noina pamdrisna mana kari akai ba thabak tawrakpagino isana si yongna nungai tribasibo hausai pakpi gi isam samjaba wahainduna machin haifesingduna mapukningda Akaba minok ama tammi Adugi wado, ingonda haigano ne. Ma yam fataba mini ne. Akoi gi apamadi pidraga akoi gi imagi maramda lakpada akoi na haraugadra. Khangde aidi haidi sini. Dukan thong wahangba yaro ko. Wase hairamaga hausai makhongdo saukan thangduna asawbagi sakpham da sakhi numidang wairam ya sanglakpagi matamni korau hanma masu nongmagi kaifadra basintha pangba loire haiduna Thaja mangonda sinarambra thinthadana thaja kobi mahaksu ingna mengna masek mangalga loinana aigi phajaba iti igunbu udhaurage matangum tapna khongdoi hulai
ꯇꯥꯟꯖꯥꯁꯤꯃꯛꯇꯗꯅꯤ ꯂꯩꯃ ꯃꯃꯥ ꯃꯆꯥꯁꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯗꯥꯏꯅꯤꯡ ꯆꯤꯌꯔꯗ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯊꯕꯗ ꯉꯥꯏꯔꯤ꯫ ꯊꯪꯅꯕ ꯂꯩꯀꯥꯏꯗꯨꯗꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤꯕꯗꯣ ꯏꯅꯨꯡꯉꯥꯟꯕꯤ ꯏꯄꯥ ꯄꯥꯈꯠꯄ ꯃꯇꯧꯗ ꯂꯩꯃꯗ ꯐꯠ ꯀꯣꯟꯁꯤꯜꯂꯤ꯫ ꯏꯃꯥ, ꯀꯗꯥꯏꯗꯅꯣ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯕꯣ? ꯏꯕꯦꯝꯃ, ꯏꯃꯥꯁꯨ ꯈꯜꯂꯝꯂꯤꯕꯅꯤꯅꯦ, ꯀꯥꯟꯅꯗꯦ, ꯆꯥꯛ ꯆꯥꯕꯒ ꯂꯥꯏꯔꯤ꯫ ꯅꯪ ꯕꯕꯥꯗꯣ ꯀꯣꯜ ꯑꯃꯨꯛꯇ ꯇꯧ, ꯏꯁꯥꯁꯦ ꯂꯩꯐꯝ ꯈꯪꯗ꯭ꯔꯦꯅꯦ, ꯄꯥꯝꯕꯣꯝꯁꯨ ꯌꯥꯝꯅ ꯆꯣꯡꯉꯤ꯫ ꯂꯩꯃꯒꯤ ꯂꯩꯇꯥꯗ꯭ꯔꯕ ꯃꯇꯧꯗꯨꯗ ꯏꯅꯨꯡꯉꯥꯟꯕꯤꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯐꯣꯟꯗꯨꯗ ꯆꯤꯡꯈꯠ-ꯆꯤꯡꯗ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯄꯥꯈꯠꯄꯅꯔ ꯀꯔꯤꯅꯣ ꯉꯥꯏꯍꯥꯛꯇꯤ ꯃꯄꯥꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯁꯨ ꯊꯤꯕ ꯈꯪꯗ꯭ꯔꯦ꯫ ꯇꯥꯔꯤꯕ ꯃꯈꯣꯜꯗꯨꯁꯨ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯏ꯫ ꯏꯅꯨꯡꯉꯥꯟꯕꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯄꯥꯒꯤ ꯅꯝꯕꯔꯗꯣ ꯊꯦꯡꯅꯔꯗꯨꯅ ꯀꯣꯜ ꯇꯧꯏ꯫ ꯑꯗꯨꯕꯨ ꯄꯥꯏꯈꯠꯂꯛꯇꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯕ ꯐꯥꯎꯕ ꯄꯥꯏꯔꯛꯇꯕꯗꯨꯗ ꯏꯅꯨꯡꯉꯥꯟꯕꯤ ꯃꯃꯥ ꯃꯆꯥꯗꯣ ꯄꯥꯈꯠꯄꯁꯨ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ, ꯃꯁꯥꯗꯨꯁꯨ ꯅꯤꯛꯑꯦ꯫ ꯏꯅꯨꯡꯉꯥꯟꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ, ꯏꯃꯥ, ꯕꯕꯥꯗꯣ ꯐꯣꯟ ꯄꯥꯏꯔꯛꯇꯤꯌꯦ, ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯖꯥꯠꯅꯣ? ꯃꯥꯕꯨ ꯉꯁꯥꯏꯗꯤ ꯐꯔꯅꯤꯆꯔ ꯌꯦꯡꯉꯨꯅꯤ ꯍꯥꯏꯔꯝꯗꯥꯏꯅꯦ꯫ ꯇꯟꯖꯥꯗꯨꯗ ꯀꯣꯜꯁꯨ ꯂꯥꯛꯏ, ꯏꯂꯤꯖꯥꯕꯦꯠꯀꯤꯅꯤ꯫ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯣ ꯁꯠ ꯇꯩꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ, ꯑꯁꯣꯝꯗꯒꯤ ꯏꯂꯤꯖꯥꯕꯦꯠꯅ, ꯏꯅꯨꯡꯉꯥꯟꯕꯤꯔꯥꯅꯦ? ꯃꯥꯅꯦ ꯑꯟꯇꯤ꯫ ꯏꯅꯨꯡꯉꯥꯟꯕꯤ, ꯅꯣꯏ ꯍꯧꯖꯤꯛ ꯌꯥꯝꯅ ꯊꯨꯅ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯣꯅꯦ, ꯅꯠꯇ꯭ꯔꯗꯤ ꯅꯣꯏ ꯑꯋꯥꯕ ꯇꯥꯔꯅꯤꯅꯦ꯫ ꯑꯟꯇꯤ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯈꯣꯜꯁꯤꯕꯣ? ꯑꯦ, ꯅꯣꯏ ꯍꯧꯖꯤꯛꯐꯥꯎ ꯈꯪꯗ꯭ꯔꯤꯕꯔꯥ? ꯃꯤꯇꯩꯒꯩ ꯂꯣꯏꯅ ꯆꯦꯟꯕ ꯍꯧꯅꯈ꯭ꯔꯦ꯫ ꯃꯤꯇꯩꯒꯤ ꯌꯨꯝꯁꯤꯡꯁꯨ ꯑꯌꯥꯝꯕꯅ ꯃꯩ ꯊꯥꯕ ꯍꯧꯅꯈ꯭ꯔꯕ ꯃꯥꯜꯂꯤꯅꯦ꯫ ꯋꯥꯁꯦ ꯍꯥꯏꯔꯝꯃꯒ ꯏꯂꯤꯖꯥꯕꯦꯠ ꯐꯣꯟꯗꯣ ꯐꯠ ꯀꯛꯊꯠꯈꯤ꯫ ꯁꯣꯝꯗꯁꯨ ꯄꯥꯛꯄꯤ ꯑꯍꯟꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯒ ꯆꯦꯟꯕꯁꯨ ꯉꯝꯗ ꯃꯁꯥ ꯂꯨꯝꯂꯕꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯈꯟꯕꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯃꯃꯧꯕꯨ ꯀꯧꯔꯛꯏ꯫ ꯏꯕꯦꯝꯃ, ꯁꯨꯁꯤꯂꯥ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯁꯨꯁꯤꯂꯥ ꯃꯅꯦꯝꯅ ꯀꯧꯕꯗꯣ ꯇꯥꯔꯗꯨꯅ ꯇꯞꯂꯤ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ, ꯃꯃꯤꯁꯨ ꯏꯔꯥ ꯆꯦꯜꯂꯤ꯫ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ? ꯏꯕꯦꯝꯃ, ꯏꯕꯨꯡꯉꯣꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯅꯣ? ꯅꯪꯕꯨ ꯐꯣꯟꯒ ꯇꯧꯗ꯭ꯔꯕ꯭ꯔꯣ? ꯃꯩꯇꯩꯒꯤ ꯌꯨꯝꯁꯨ ꯃꯩ ꯂꯣꯏꯅ ꯊꯥꯔꯛꯏ, ꯈꯔ ꯊꯨꯅ ꯂꯥꯛꯎ ꯍꯥꯏꯌꯨꯅꯦ ꯅꯣꯏꯕꯣ, ꯆꯠꯅꯕ ꯇꯧꯔꯁꯤꯅꯦ ꯏꯕꯦꯝꯃ꯫ ꯏꯃꯥ, ꯀꯣꯜꯁꯨ ꯇꯧꯔꯕꯅꯤ, ꯃꯥ ꯂꯥꯛꯄ ꯌꯥꯗꯗꯅ ꯂꯩꯔꯦ ꯍꯥꯏꯌꯦ꯫ ꯏꯃꯥ, ꯑꯩꯈꯣꯏꯕꯨ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯁꯤꯕ ꯇꯥꯔꯕ꯭ꯔꯣ? ꯄꯥꯛꯄꯤ ꯃꯃꯧꯕꯨ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯀꯞꯀꯅꯨꯁꯦ, ꯀꯩꯗꯧꯕꯒꯤ ꯁꯤꯗꯣꯏꯅꯣ? ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯕꯨꯅꯦ ꯈꯨꯔꯨꯝꯁꯤ꯫ ꯏꯁꯨꯒꯤ ꯑꯍꯥꯟꯕ ꯀꯨꯝꯍꯩ ꯌꯦꯡꯉꯒ ꯈꯨꯌꯥ ꯇꯨꯁꯤꯠꯅ ꯂꯩꯕꯗꯣ ꯐꯪꯍꯜꯂꯔꯣꯏ ꯈꯜꯂꯕ꯭ꯔꯣ? ꯍꯦ ꯏꯁꯣꯔ, ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯇꯦꯗꯀꯣ ꯀꯨꯀꯤ ꯅꯈꯣꯏꯁꯦ꯫ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯣ ꯍꯤꯛꯅ ꯀꯞꯄꯛꯏ꯫ ꯀꯥꯞꯂꯤꯕ ꯅꯣꯡꯃꯩꯒꯤ ꯃꯈꯣꯜꯗꯨꯅꯦ, ꯌꯨꯝꯃꯩ ꯊꯥꯔꯛꯄꯒꯤ ꯃꯩꯉꯥꯜꯗꯨꯅꯦ, ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ, ꯌꯦꯡꯍꯩꯗ꯭ꯔꯤ ꯃꯇꯧꯗꯣ꯫ ꯇꯟꯖꯥꯗꯨꯗ ꯄ꯭ꯔꯦꯝꯁꯨ ꯑꯅꯤꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯍꯥꯊꯨ ꯆꯪꯉꯛꯏ꯫ ꯏꯃꯥ, ꯁꯨꯁꯤꯂꯥ, ꯆꯠꯅꯕ ꯇꯧꯁꯤ, ꯍꯧꯖꯤꯛ ꯀꯞꯄꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦꯁꯦ, ꯂꯣꯏꯁꯤꯜꯂꯨ, ꯀꯨꯏꯊꯕꯒꯤ ꯀꯥꯟꯅꯕ ꯂꯩꯔꯔꯣꯏ꯫ ꯄꯥꯛꯄꯤ ꯈꯣꯟꯖꯦꯜꯗꯨ ꯁꯤꯔꯤ꯫ ꯏꯕꯨꯡꯉꯣ, ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯆꯠꯇꯧꯔꯤꯁꯤꯕꯣ? ꯏꯃꯥ, ꯏꯝꯐꯥꯜ ꯂꯣꯝꯗ ꯆꯠꯇꯧꯕ ꯃꯥꯜꯂꯦ, ꯆꯞ ꯆꯥꯕ ꯃꯐꯝꯗꯤ ꯑꯩꯁꯨ ꯈꯪꯗꯦ꯫ ꯒꯥꯔꯤ 3-4 ꯇꯧꯔꯒ ꯄꯨꯂꯤꯁꯅ ꯉꯥꯛꯑꯒ ꯃꯤ ꯑꯌꯥꯝꯕ ꯍꯣꯟꯗꯣꯛꯅꯍꯧꯔꯦ, ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯍꯧꯅꯕ ꯇꯧꯔꯁꯤ꯫ ꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯦꯝ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯌꯔꯕꯦꯛ ꯑꯆꯧꯕꯗꯨꯗ ꯑꯆꯟꯕ ꯄꯣꯠꯆꯩ ꯈꯔ ꯍꯥꯞꯆꯤꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯇꯥꯁꯤꯟꯅꯔꯒ ꯀꯅꯥ ꯂꯩꯖꯗꯕ ꯑꯃꯒꯨꯝ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ, ꯋꯥ ꯂꯥꯟꯁꯨ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯃꯄꯤ ꯁꯤꯟꯊꯕꯗꯤ ꯂꯦꯞꯇꯦ ꯃꯇꯧꯗꯨꯗ ꯄ꯭ꯔꯦꯝ ꯑꯁꯣꯟꯕꯤ ꯃꯃꯥ ꯑꯃꯗꯤ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯒ ꯃꯈꯨꯠ ꯅꯥꯀꯟꯗꯨꯅ ꯑꯅꯤꯗꯨꯕꯨ ꯀꯣꯟꯕꯤꯔꯗꯨꯅ ꯑꯁꯥꯎꯕ ꯅꯤꯡꯉꯝꯗꯕ ꯄꯨꯝꯅꯃꯛ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯅꯨꯡꯁꯤꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯏꯃꯥ, ꯆꯠꯂꯁꯤ, ꯅꯪꯉꯟꯁꯤꯗ ꯀꯣꯜꯂꯛꯑꯣꯁꯤ꯫ ꯁꯨꯁꯤꯂꯥ, ꯈꯨꯠ ꯁꯝꯃꯒ ꯇꯞꯅ ꯊꯣꯛꯈ꯭ꯔꯁꯤ, ꯅꯠꯇ꯭ꯔꯗꯤ ꯀꯨꯏꯅ ꯂꯩꯊꯕꯗ ꯑꯩꯈꯣꯏ ꯑꯐꯕ ꯑꯣꯏꯔꯔꯣই꯫ ꯏꯕꯨꯡꯉꯣ, ꯑꯗꯨ ꯅꯨꯡꯉꯥꯏꯔꯣꯏꯗ, ꯀꯨꯏꯅ ꯆꯪꯅꯕꯅꯤ꯫ ꯏꯃꯧꯁꯦ ꯍꯥꯟꯅ ꯃꯐꯝꯗꯨꯗ ꯊꯤꯜꯂꯨꯔꯣ, ꯑꯗꯨꯒ ꯏꯃꯥ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯑꯣ꯫ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯌꯧꯔꯛꯇ꯭ꯔꯤꯕꯅꯤꯅꯅꯦ, ꯏꯃꯥ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯂꯒꯦ, ꯆꯠꯂꯣ꯫ ꯄ꯭ꯔꯦꯝꯁꯨ
Pairiba backgroundduga mamana hairiba waduna pharani khanduna magi nupibu puduna tholai asumna Susilabu mafam sala thamamduna mamabu amuk lawba lakpa matamdadi miphatta singduna koisillaga yumdu mai thaduna leirami matongdu ubada prem saksinduna mamabu kaningkhibani adubu khulai paiba makhoi singdugi marakta masangakta karamna changuni prem laimaiduda satpham thoduna khonjel thokna kapai Ima, nasana imabu lawu lakpase kara tiengkra mali. Ima, nasabu ngairam jiba karigino. Ha, nasabu ngairam jiba karigino. Ima, nasasu imagi na tungin jaragi. Ay imaga kaina banga moye. Dugaan pa mo si Wari. Nasuki ko ba yung putaran yan ang daine? Ha? Ima, ay na imagi. Asing mamasamag tubo ulo di. Imagi laman, sing mangam sa kay ko ima. Prem tengthajaba natana karidi upai lei kappa yaba kappa mabatungda makhoi khutum singduna I karaba mamit aniduna mi phata singduda amuktang khana yengamduna magi nupiga loinana gari do tongduna lai mapang kainaraba seklagum panthungpham khangraba ngaktani gari do tongiba mayamdo gari do na puba maikaida satlibani makhoisu masi pumna maksibu saudaba mangonda taina pham thokprane thokteda amuksu thoi haisirane hairoida saudaba mahakti pina haibani sanbi haibani afa phata tawriba singse mahana di loina uriba khangi bangaktani amukasu haisirane hairageda uraga kari ki phata tawriba singse khudakta dandi pidabano adumna tawramabadi lan haibadu suleraroi phata tawbu sungamaroi saudaba nahagi natik nagunbu hena sakna sonaramgani aduna takpandi taibang miyoi bisingse fataba tawbana masing hele takpani mama masa anido ngahak asumna lairaba tungda mapandagi thongdo kokok thilai aduga sonthangna na kaurai mama tabro isa thoe kari nu nuin torisibo tadabro ina kaurise khonjelo tabada inungambi prapap tholoktuna thongdo tapna hangdorai aduga makhutuna mapagi mamai mamita pai duna yengi baba nang soktabra ngasai dagi kadai de leiruino phone do busu paidi ima ibani di kyam pakhalure sanayai mapi rasele I nupa oizarabasu maka poige ngamdre ngasi de khonjel dikna hairei Ibema, isagi lugumase yum sida phangani haiba ipa thajaraktre nahan makai longnal bani haidna simjin sajiluriba yum kai adu tunatana furniture gi paisa singsu loina bising khrapani tawrisi laimas mapi irazenduna makha mutarai moi baba yum mai thare hairesibu kadai jaga phau yaurage ekhoi su satna batawrase ai amna kire moi baba kharino tawriba matawsibo luhongbadi hayeng hasita ngaisilaba matamsida barton so ayamada sakre isa asiki marai basibu karino laima makhong sangna tingthoktuna masabu se je konsimiduna makhol thokna kapi he mi hat pasa phatte do ko doise asuk yamna tobi mal masa khangdaba nakhuta khulai ama pairi haiduna ngasi na khoina ai khoi bu khudum san bangam khrabasu doi bungamba amadi soidana thoglakani haibase doi kauganu ko mi phatta sa matawduda sanayai magi nupigi managanda tapnanan biduna themjimbirai Mama, si kap kano nang adum nakapadi nasanupi si mabungning nimsikini adugi saru satna na batawrasi asi hairamaga sanayai mapanda prapap thokiduna magi gari leiriba odonda lai tanjadona kolsu lai inunganbi
ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨ ꯔꯤꯡ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯏꯈꯪ ꯈꯪꯉꯤ꯫ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯕ ꯇꯨꯡꯗ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯍꯦꯜꯂꯣ? ꯏꯅꯨꯡꯉꯥꯟꯕꯤ, ꯇꯥꯏꯌꯦ꯫ ꯀꯔꯤꯅꯣ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯣ? ꯌꯨꯝ ꯃꯩ ꯊꯥꯏ ꯍꯥꯏꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ? ꯍꯣꯏ, ꯆꯨꯝꯃꯦ꯫ ꯑꯗꯣ ꯅꯣꯏ ꯑꯗꯥꯏꯗꯗꯤ ꯀꯃꯥꯏ ꯇꯧꯔꯤꯒꯦ? ꯑꯩ ꯍꯧꯖꯤꯛ ꯅꯣꯏ ꯂꯧꯕ ꯂꯥꯛꯀꯦ꯫ ꯏꯃꯥꯒ ꯕꯕꯥꯒꯗꯤ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯏꯅꯨꯡꯉꯥꯟꯕꯤ ꯁꯣꯟꯊꯥꯡꯗꯨꯅ ꯈꯨꯝꯃꯛꯏ꯫ ꯂꯩꯌꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤ ꯌꯧꯗ꯭ꯔꯤꯌꯦ꯫ ꯑꯗꯨꯗꯤ ꯐꯔꯦ ꯐꯔꯦ꯫ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗꯨꯗꯅꯦ ꯕꯦꯒ ꯑꯆꯧꯕ ꯑꯃꯗ ꯀꯔꯤ ꯀꯔꯤꯅꯣ ꯃꯔꯨ ꯑꯣꯏꯕ ꯄꯣꯠ ꯆꯩ ꯈꯔ ꯍꯥꯞꯄ ꯌꯥꯕ ꯍꯥꯞꯆꯤꯜꯂꯨ꯫ ꯑꯩ ꯍꯧꯖꯤꯛ ꯂꯧꯕ ꯂꯥꯛꯇꯧꯔꯕꯅꯤꯀꯣ꯫ ꯗꯗꯥ, ꯂꯥꯛꯀꯅꯣ꯫ ꯑꯩꯈꯣꯏꯁꯨ ꯂꯥꯛꯅꯕ ꯇꯧꯔꯤꯌꯦ꯫ ꯗꯗꯥ ꯑꯃꯨꯛ ꯂꯥꯛꯑꯗꯤ ꯐꯔꯛ ꯇꯥꯅꯔꯅꯤ꯫ ꯂꯝꯕꯤꯁꯨ ꯃꯦꯟ ꯔꯣꯗꯇ ꯂꯥꯛꯄ ꯌꯥꯔꯣꯏ꯫ ꯁꯝꯃꯒꯅꯦ ꯑꯩꯈꯣꯏꯅ ꯂꯥꯛꯇꯣꯏꯁꯤꯁꯨ꯫ ꯃꯄꯥꯟꯗꯒꯤ ꯁꯅꯥ ꯌꯥꯏꯅ ꯂꯥꯎꯔꯛꯏ꯫ ꯂꯥꯛꯑꯣꯅꯦ ꯅꯣꯏꯕꯣ, ꯃꯤ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦꯅꯦ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯄꯤꯔꯥꯡ ꯄꯤꯔꯣꯏꯅꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯨꯝꯗꯨꯕꯨ ꯕꯤꯗꯥꯏ ꯄꯤꯔꯝꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯩꯍꯧꯔꯤ ꯃꯐꯝꯗꯨꯗꯤ ꯀꯨꯔꯨꯈ꯭ꯔꯦꯇꯒꯤ ꯂꯥꯝꯕꯨꯡꯒꯨꯝꯅ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯛꯄꯁꯨ ꯊꯥ 3 ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯁꯨꯁꯤꯂꯥꯁꯨ ꯃꯀꯨꯝ ꯃꯊꯥ ꯌꯧꯔꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯅ ꯁꯤꯟꯕꯤꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯂꯦꯕꯔ ꯔꯨꯝꯗ ꯏꯟꯁꯤꯟꯈ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜꯒꯤ ꯊꯣꯡꯖꯤꯟ ꯃꯌꯥꯗꯨꯗ ꯅꯨꯄꯤ ꯑꯅꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯏꯅꯝꯃ, ꯏꯕꯦꯝꯃ ꯁꯨꯁꯤꯂꯥꯒꯤ ꯅꯨꯄꯥꯗꯨꯕꯨ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯍꯥꯏꯗꯥꯏꯅꯦ? ꯍꯥꯏꯕꯅꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ? ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯃꯥꯁꯨ ꯃꯊ꯭ꯋꯥꯏ ꯆꯥꯛꯃꯟꯈꯤꯗꯅ ꯏꯅꯦꯗꯨꯒꯤ ꯂꯃꯟ ꯁꯤꯡꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯅꯨꯡꯉꯥꯏꯇꯦꯗ, ꯏꯅꯦꯗꯣ ꯌꯥꯝ ꯐꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯂꯩꯔꯕ ꯇꯨꯡꯗ ꯅꯔꯁ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯨꯁꯤꯂꯥꯒꯤ ꯃꯤ ꯌꯥꯎꯕ꯭ꯔꯣ? ꯑꯍꯜ ꯑꯣꯏꯔꯞ ꯇꯧꯔꯕ ꯅꯨꯄꯤꯗꯨꯅ ꯏꯕꯦꯝꯃ, ꯌꯥꯎꯏ꯫ ꯅꯔꯁꯇꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯅꯦ, ꯅꯁꯨ ꯅꯨꯄꯥꯁꯦ ꯂꯧꯕꯤꯔꯨ ꯂꯥꯛꯑꯣ꯫ ꯏꯕꯦꯝꯃ, ꯅꯨꯄꯥꯅꯦ ꯍꯥꯏꯕ? ꯑꯁ, ꯅꯨꯡꯉꯥꯏꯔꯦꯗ꯫ ꯇꯟꯖꯥꯗꯨꯗ ꯄ꯭ꯔꯦꯝꯁꯨ ꯀꯣꯜ ꯇꯧꯔꯛꯏ꯫ ꯑꯍꯜꯗꯨꯅ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯍꯦꯜꯂꯣ? ꯏꯅꯦ, ꯑꯩ ꯄ꯭ꯔꯦꯝꯅꯤ꯫ ꯍꯩꯃꯥ, ꯏꯕꯨꯡꯉꯣ, ꯅꯪ ꯂꯥꯛꯑꯕ꯭ꯔꯣ? ꯄ꯭ꯔꯦꯝ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ꯫ ꯀꯔꯝꯅꯗꯤ ꯅꯨꯡꯉꯥꯏꯒꯅꯤ? ꯃꯉꯣꯟꯗ ꯇꯥꯔꯤꯕ ꯗꯁꯥ ꯃꯌꯥꯝꯁꯦ ꯑꯍꯥꯟꯕ ꯐꯪꯖꯕ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥꯎ ꯎꯅꯕ ꯂꯥꯛꯄ ꯐꯪꯈꯤꯗ꯭ꯔꯦ꯫ ꯏꯅꯦ, ꯑꯩ ꯂꯥꯛꯄ ꯐꯔꯛ ꯇꯥꯒꯗꯧꯔꯦ꯫ ꯏꯅꯦ ꯍꯣꯏꯅ ꯋꯥꯔꯁꯨ ꯋꯥꯅ ꯁꯨꯁꯤꯂꯥꯕꯨ ꯑꯩ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯪ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯨ꯫ ꯍꯣꯏꯗ, ꯑꯗꯨꯒꯤꯕꯨꯗꯤ ꯏꯅꯦ ꯍꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ꯫ ꯅꯪ ꯑꯗꯨꯝ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ꯫ ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯅꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ? ꯏꯅꯦ, ꯀꯥꯞꯁꯤꯜꯂꯛꯄ ꯁꯨꯛꯂꯦꯞ ꯂꯦꯞꯇꯦꯗ꯫ ꯑꯍꯜꯗꯨꯅ ꯃꯔꯛ ꯑꯃꯨꯛ ꯊꯠꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯍꯥꯏꯗꯨꯅꯅꯦ ꯂꯥꯏ ꯐꯖꯅ ꯈꯣꯏꯔꯝꯃꯨꯀꯣ꯫ ꯅꯪꯒꯤ ꯏꯁꯨ ꯅꯨꯄꯥ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯐꯪꯉꯤ꯫ ꯍꯣꯏ ꯏꯅꯦ, ꯑꯩ ꯌꯥꯝ ꯍꯔꯥꯎꯏ꯫ ꯑꯗꯨꯗꯤ ꯏꯅꯦ, ꯑꯩ ꯑꯃꯨꯛ ꯊꯝꯃꯒꯦ꯫ ꯊꯝꯃꯣ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯐꯣꯟꯗꯨꯁꯨ ꯊꯝꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯂꯨꯍꯣꯡꯕꯗꯣ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯍꯣꯡꯕ ꯍꯥꯏꯗꯨꯅ ꯌꯥꯅꯔꯦ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯍꯥꯟ ꯃꯈꯩ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯄ ꯏꯅꯨꯡꯉꯥꯟꯕꯤ ꯑꯃꯗꯤ ꯁꯅꯥꯔꯥꯖꯀꯤ ꯂꯨꯍꯣꯡꯕꯁꯨ ꯇꯞꯅ ꯌꯧꯔꯛꯂꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯕꯣꯔꯁꯨ ꯂꯥꯛꯇꯨꯅ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯏꯅꯨꯡꯉꯥꯟꯕꯤ ꯃꯥꯒꯤ ꯑꯅꯧꯕ ꯌꯨꯝꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯃꯀꯣꯛ ꯈꯖꯤꯛ ꯅꯣꯟꯊꯖꯗꯨꯅ ꯈꯨꯔꯨꯝꯖꯔꯛꯏ꯫ ꯏꯃꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯋꯥꯁꯦ ꯍꯥꯏꯗꯨꯅ ꯏꯅꯨꯡꯉꯥꯟꯕꯤ ꯍꯤꯛ ꯆꯤꯡꯗꯨꯅ ꯀꯞꯄꯛꯏ꯫ ꯂꯩꯃꯁꯨ ꯃꯆꯥꯕꯨ
Makokta nanbiduna, imaangi mema, nakok pawa sektana, nungay ay panapan mo oyo. Napuroy bagi sebada, ayo say na pawda ba oyo ko. Lay mamuha makataba nang da, nga saydagi tinggatun na layram mamapido, hausik tada, arep akam layta sintarai. Asum na numitusu haukre, matam na kanabo sungay bide, nongma-nongmagi haukiduna, yaurakle, ningol oy bakayana, kusatay to na ngay zarakpa, hiyangay gininipan ba, ningol zakaw ba. Susila hoy gapon na rilikyan da, laymina ba, nupi masa ama na, mamagi matungkuin inaduna ningay tawri. Ima, ngasise, ningon jakaw ba ni Hai Chumbra? Memtoy, masala nung sinayang zarai. Nangbu ningol chakaw ba se? Chatningbra ne? Chatninge. Nahar musu, furi piron chatningay layte na, jatri natra. Aduga hanta musu jatre. Mama, ayam na chatninge ba, lao chalase. Miloy chatlamani. Toy, masagi matawdo umada mapi iraze lai. Bem bem, ningay tawganu ba? Se, mathangda dine, purit. Wado makata ba nang ringay, mapana mayam lang na ribado tarai. Memtoy su taha-taha sentorai, Susilana, konzel thong na kap na layram bado umada, relief camp da layriba, mayam da suloy na kapi. Tamo, natawbo ka na na sinaramage. Ay nangyaw na nahimbang amoy eh. Natsagi masaking balak ka ni Hiram Paday ne. Tamo, halako. Nanaw na tamo kong base, pamdra na. At ako pamigtol po doon at chat la pro. Ngasidi, ijil pain na kaujagi ko. At ako ma. Ngasigi ningol chakaw ba se? Kung am naroy naman ningol chakaw ba ne?